ꯃꯌꯥꯝ ꯁꯨꯝ ꯌꯦꯡꯉꯣꯕ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗ ꯍꯥꯏꯅꯗ꯭ꯔꯣ ꯑꯁ ꯑꯩ ꯄꯩꯁꯥ ꯈꯔ ꯂꯩꯔꯦ ꯁꯤ ꯕꯤꯖꯤꯅꯦꯁ ꯍꯦꯛꯇ ꯇꯧꯒꯦꯅꯀꯣ ꯑꯗꯨꯗꯅꯤꯀꯣ ꯑꯗꯨꯝ ꯁꯣꯏꯗꯣꯏꯁꯦ ꯃꯌꯥꯝ ꯅꯤꯡꯁꯤꯡꯕꯤꯌꯨꯀꯣ ꯅꯣꯀꯤꯌꯥ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤꯁꯦ ꯋꯥꯟ ꯑꯣꯐ ꯗ ꯇꯣꯞ ꯅꯣꯠꯁ ꯀꯝꯄꯅꯤꯁ ꯏꯟ ꯗ ꯋꯥꯔꯜ ꯃꯌꯥꯝ ꯅꯤꯡꯁꯤꯡꯕꯤꯌꯨ ꯅꯣꯀꯤꯌꯥ ꯀꯃꯥꯏꯅ ꯐꯦꯜ ꯑꯣꯏꯈꯤꯒꯦ ꯍꯥꯏꯕꯗꯣ ꯑꯍꯥꯟꯕꯗ ꯐꯥꯔꯁꯇ ꯑꯩꯈꯣꯏꯅ ꯁꯤ ꯇꯧꯗ꯭ꯔꯤꯀꯥꯟꯗꯅꯦ ꯑꯩ ꯁꯤ ꯂꯣꯏ ꯈꯨꯝꯖꯜꯂꯣ ꯃꯤꯑꯣꯏꯕꯁꯦ ꯀꯣ ꯂꯦꯠꯁ ꯁꯦ ꯋꯤ ꯑꯥꯔ ꯍ꯭ꯌꯨꯃꯟ ꯅꯠꯇ꯭ꯔꯥ ꯅꯪꯒꯤ ꯆꯍꯤꯗꯣ ꯍꯧꯖꯤꯛ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣ ꯀꯣ ꯂꯦꯠꯁ ꯁꯦ ꯑꯥꯏ ꯃꯤꯟ ꯕꯤꯇ꯭ꯋꯤꯟ 36ꯇꯒꯤꯅ ꯑꯩꯁꯦ 40ꯒꯤ ꯃꯌꯥꯗ ꯑꯩ ꯂꯩꯌꯦꯕꯀꯣ ꯁꯤ ꯑꯩ ꯆꯍꯤꯅꯦꯕ ꯗꯤꯁ ꯏꯁ ꯃꯥꯏ ꯑꯦꯖ ꯀꯣ ꯑꯗꯣ ꯑꯩꯁꯨ ꯆꯍꯤ ꯁꯤꯒꯤ 40ꯁꯤꯕꯨꯛꯀꯤ ꯃꯅꯨꯡꯗ ꯑꯥꯏ ꯋꯤꯜ ꯕꯤꯜ 7 ꯀꯝꯄꯅꯤꯁ ꯑꯩ ꯕꯤꯜ ꯇꯧꯔꯝꯒꯅꯤ ꯍꯧꯖꯤꯛ ꯀꯝꯄꯅꯤ ꯑꯅꯤ ꯑꯍꯨꯝꯁꯨ ꯑꯍꯨꯝꯗꯤ ꯍꯧꯖꯤꯛ ꯌꯧꯔꯤ ꯌꯧꯔꯥ ꯂꯩꯔꯦ ꯀꯣ ꯀꯝꯄꯅꯤ 3 ꯋꯥꯠꯂꯤ ꯑꯗꯣ ꯑꯩꯁꯨ ꯃꯤꯑꯣꯏꯕꯅꯤ ꯑꯩꯅ ꯆꯍꯤ 36 46ꯇ ꯑꯩꯅ ꯍꯤꯡꯒꯦ ꯍꯤꯡꯉꯕꯗ ꯑꯦꯔꯥꯎꯟ ꯑꯩ ꯆꯍꯤ 80 ꯁꯥꯡꯉꯕꯅꯤꯀꯣ ꯑꯩꯅ ꯍꯤꯡꯗꯣꯏꯁꯦ ꯑꯩ ꯑꯍꯟ ꯑꯣꯏꯔꯅꯤ ꯑꯩ ꯊꯕꯛ ꯇꯧꯕꯗꯤ ꯉꯝꯒꯗ꯭ꯔꯥ ꯉꯝꯃꯣꯏ ꯀꯣ ꯑꯩꯅ ꯊꯕꯛ ꯇꯧꯗꯣꯏꯁꯦ ꯃꯇꯝ ꯌꯥꯝ ꯇꯦꯜꯂꯤꯀꯣ ꯑꯩꯅ ꯊꯕꯛ ꯇꯧꯗꯣꯏꯁꯦ ꯑꯩ ꯆꯍꯤ 50ꯒ 55ꯒ ꯌꯧꯁꯜꯂꯛꯑꯒꯗꯤ ꯑꯩ ꯔꯤꯇꯥꯌꯔ ꯍꯥꯏꯕ ꯑꯃ ꯂꯥꯛꯑꯅꯤꯕ ꯉꯝꯃꯛꯑꯔꯣꯏꯕ ꯁꯨꯃꯥꯏꯅ ꯌꯪ ꯑꯣꯏꯅ ꯉꯝꯃꯛꯑꯔꯣꯏ ꯃꯤꯠ ꯅꯥ ꯎꯁꯜꯂꯛꯑꯔꯣꯏ ꯍꯛꯆꯥꯡ ꯁꯣꯟꯖꯜꯂꯛꯑꯅꯤ ꯆꯍꯤ 55 ꯌꯧꯁꯜꯂꯛꯑꯒꯗꯤ ꯑꯗꯣ ꯁꯣꯝꯗ ꯍꯧꯖꯤꯛ ꯆꯍꯤ ꯀꯌꯥ ꯋꯥꯠꯂꯤꯒꯦ ꯈꯟꯕꯤꯔꯣꯕ ꯑꯩꯒꯤꯗꯤ ꯍꯧꯖꯤꯛ ꯆꯍꯤ ꯌꯥꯝꯃꯕꯗ ꯆꯍꯤ 53 ꯊꯕꯛ ꯇꯧꯕ ꯌꯥ ꯑꯗꯨꯁꯨ ꯈꯪꯗꯦꯀꯣ ꯅꯥꯔꯛꯑꯒꯗꯤ ꯄꯦꯔꯥꯂꯥꯏꯁꯤꯁ ꯅꯥꯁꯜꯂꯛꯑꯣ ꯑꯗꯒꯤ ꯑꯩꯁꯦ ꯈꯣꯡꯒ ꯇꯦꯛꯊꯣꯛꯈ꯭ꯔꯣꯀꯣ ꯑꯗꯒꯤ ꯈꯨꯠꯀꯁꯦ ꯐꯔꯛ ꯇꯥꯊꯣꯛꯈ꯭ꯔꯣ ꯃꯤꯠꯀꯁꯦ ꯗꯥꯏꯕꯤꯇꯤꯁꯀ ꯅꯥꯁꯜꯂꯛꯇꯅ ꯃꯤꯠꯀꯁꯦ ꯎꯁꯜꯂꯛꯇ꯭ꯔꯕ ꯑꯗꯣ ꯆꯍꯤ 53 ꯌꯥꯝ ꯁꯥꯡꯉꯦ ꯑꯗꯣ ꯑꯩ ꯆꯍꯤ 53ꯗꯤ ꯄꯥꯔꯣꯏ ꯀꯣ ꯑꯩꯅ ꯄꯥꯒꯦꯅ ꯄꯥꯕꯗ ꯑꯩ ꯆꯍꯤ 12 ꯄꯥꯏꯌꯦꯕꯀꯣ ꯑꯩꯅ ꯑꯦꯛꯆꯨꯑꯦꯜ ꯊꯕꯛ ꯇꯧꯗꯣꯏꯁꯦ ꯑꯩ ꯏꯆꯥ ꯂꯩꯔꯤ ꯀꯣ ꯑꯩ ꯅꯨꯄꯤ ꯂꯩꯔꯤ ꯑꯗꯩ ꯃꯣꯏꯗꯁꯨ ꯃꯇꯝ ꯄꯤꯗꯕ ꯌꯥꯔꯣꯏ ꯑꯗꯣ ꯃꯤꯑꯣꯏꯕ ꯑꯃ ꯀꯧꯕꯅꯤꯅ ꯅꯍꯥꯛꯀꯤꯁꯨ ꯌꯦꯡꯉꯣ ꯅꯪꯒꯤ ꯆꯍꯤꯗꯣ ꯏꯊꯣꯛꯄꯤꯌꯨꯅꯤ ꯃꯌꯥꯝꯇ ꯁꯣꯝꯒꯤ ꯆꯍꯤꯗꯣ ꯏꯔꯣ ꯃꯌꯥꯝ ꯂꯣꯏ ꯏꯕꯤꯔꯣꯅꯦ ꯁꯣꯝꯒꯤ ꯆꯍꯤꯗꯣ ꯏꯔꯣꯅꯦ ꯀꯣ ꯅꯪꯒꯤ ꯂꯤꯃꯤꯠꯁꯦ ꯀꯗꯥꯏꯐꯥꯎꯅꯣ ꯅꯪ ꯈꯪꯖꯔꯣꯕ ꯑꯩꯅ ꯍꯤꯡꯗꯣꯏꯁꯦ ꯑꯩꯁꯦ 80 ꯌꯔꯁ ꯐꯥꯎꯇꯤ ꯑꯗꯨꯝ ꯑꯩꯁꯨ ꯆꯠꯈꯤꯅꯤ ꯀꯣ ꯃꯤꯑꯣꯏꯕ ꯀꯧꯕꯅꯤꯅ ꯅꯪꯁꯨ ꯆꯠꯈꯤꯅꯤ ꯑꯩꯁꯨ ꯆꯠꯈꯤꯅꯤ ꯀꯅꯥꯝ ꯂꯩꯍꯧꯔꯔꯣꯏ ꯁꯤꯒꯤ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯀꯣ ꯑꯩꯁꯨ 80 ꯌꯔꯁ ꯁꯨꯔꯗꯤ ꯌꯥꯒ ꯑꯝ ꯌꯥꯎꯁꯜꯂꯛꯑꯔꯣꯏ ꯑꯍꯟ ꯑꯣꯏꯁꯜꯂꯛꯑꯅꯤ ꯀꯣ ꯁꯤꯈꯤꯕ ꯑꯁꯤ ꯑꯗꯨꯝ ꯃꯍꯧꯁꯥꯅꯤ ꯑꯗꯨꯅ ꯅꯝꯕꯔ ꯋꯥꯟꯗ ꯃꯌꯥꯝꯗ ꯑꯩꯅ ꯌꯥꯝꯅ ꯍꯪꯖꯅꯤꯡꯕ ꯑꯃꯈꯛꯇꯤ ꯀꯣ ꯁꯣꯝꯁꯦ ꯑꯣꯃꯣꯔ ꯅꯠꯇꯦꯀꯣ ꯑꯩꯁꯨ ꯑꯣꯃꯣꯔ ꯅꯠꯇꯦ ꯁꯣꯝꯁꯨ ꯑꯣꯃꯣꯔ ꯅꯠꯇꯦ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏ ꯂꯣꯏ ꯆꯠꯃꯤꯟꯅꯈꯤꯗꯣꯏꯅꯦꯕ ꯑꯗꯨꯅ ꯈꯤꯇꯪ ꯀꯣ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯀꯣ ꯀꯌꯥꯝ ꯀꯨꯏꯅ ꯍꯤꯡꯗꯣꯏꯅꯣ ꯀꯣ ꯑꯩꯁꯨ ꯍꯥꯏꯕ ꯐꯕꯨꯗꯤ ꯐꯠꯇꯦ ꯀꯣ ꯍꯌꯦꯡ ꯀꯩ ꯊꯣꯛꯇꯣꯏꯅꯣ ꯑꯩ ꯁꯣꯝ ꯈꯪꯗꯦꯗꯅ ꯁꯣꯝꯁꯨ ꯈꯪꯉꯝꯃꯣꯏ ꯀꯣ ꯃꯤ ꯍꯧꯖꯤꯛꯀꯥꯟꯁꯦ ꯕꯤ ꯄꯤ ꯁ꯭ꯇ꯭ꯔꯣꯛ ꯇꯧꯔꯦ ꯀꯣ ꯍꯥꯔꯠ ꯑꯦꯇꯦꯛ ꯑꯗꯨꯗ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯀꯣ ꯁꯤ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏ ꯍꯦꯜꯊꯀꯤ ꯀꯣꯟꯁꯤꯌꯁꯁꯨ ꯌꯥꯝ ꯑꯣꯏ ꯆꯥꯕ ꯊꯛꯄ ꯑꯗꯒꯤ ꯑꯦꯛꯁꯔꯁꯥꯏꯁꯇꯩ ꯀꯩꯗꯤ ꯃꯌꯥꯝ ꯂꯩꯗꯅꯀꯣ ꯁꯤꯗ ꯆꯍꯤ 20 ꯁꯨꯕ 17 ꯁꯨꯕ ꯁꯤꯅ ꯑꯃꯨꯛ ꯌꯥꯝ ꯊꯤꯅ ꯅꯍꯥ ꯑꯣꯏꯔꯤꯕ ꯍꯧꯖꯤꯛ ꯀꯣ ꯑꯩꯒꯤ ꯂꯦꯡꯒꯥꯗ ꯀꯣ ꯆꯍꯤ 40 ꯀꯣ ꯑꯗꯒꯤ ꯆꯍꯤ 50 ꯁꯨꯔꯕ ꯃꯣꯏꯗꯁꯨ ꯍꯧꯖꯤꯛ ꯇꯦꯟꯁꯟ ꯈꯤꯇꯪ ꯂꯩꯔꯝꯒꯅꯤ ꯍꯛꯆꯥꯡ ꯁꯣꯟꯖꯜꯂꯛꯑꯕꯅꯤꯅ ꯀꯣ ꯑꯗꯨꯅ ꯁꯣꯝꯅ ꯊꯕꯛ ꯇꯧꯕꯤꯗꯣꯏꯁꯦ ꯂꯥꯁꯁꯦ ꯆꯍꯤ ꯀꯌꯥꯐꯧꯅꯣ ꯁꯤ ꯑꯃ ꯗꯤꯐꯥꯏꯟ ꯇꯧꯕꯤꯔꯣ ꯀꯣ ꯃꯔꯛꯁꯤꯗ ꯖꯔꯅꯤ ꯃꯌꯥꯝ ꯂꯩꯒꯅꯤ ꯂꯣꯠꯁ ꯑꯣꯐ ꯖꯔꯅꯤ ꯀꯣ ꯑꯗꯨꯒ ꯑꯦꯛꯆꯨअꯜ ꯑꯣꯏꯅ ꯑꯦꯛꯇꯤꯞ ꯑꯣꯏꯅ ꯁꯣꯝ ꯊꯕꯛ ꯀꯌꯥꯝ ꯀꯨꯏꯅ ꯇꯧ ꯉꯝꯗꯣꯔꯤꯒꯦ ꯀꯣ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯁꯣꯝꯅ ꯑꯆꯤꯞ ꯇꯧꯅꯤꯡꯉꯤꯕ ꯒꯣꯜꯁꯤꯅ ꯀꯩꯅꯣ ꯋꯥꯠ ꯗꯨ ꯌꯨ ꯔꯤꯌꯦꯂꯤ ꯋꯥꯟꯠ ꯀꯣ ꯑꯩꯅ ꯇꯧꯗꯣꯔꯤꯕ ꯁꯤꯒꯤ ꯐꯤꯜꯁꯤꯗ ꯑꯩ ꯆꯍꯤ ꯀꯌꯥ ꯊꯥꯗꯔꯒꯗꯤ ꯑꯩ ꯃꯥꯏ ꯄꯥꯛꯇꯣꯏꯅꯣ ꯒꯦꯔꯦꯟꯇꯤ ꯀꯅꯥꯝ ꯇꯧ ꯉꯝꯃꯣꯏꯀꯣ ꯕꯠ ꯑꯦꯠ ꯂꯤꯁ ꯅꯪꯒꯤ ꯖꯔꯅꯤꯁꯤꯅ ꯑꯗꯨꯝ ꯆꯠꯀꯗꯧꯅꯦꯕ ꯕꯠ ꯗ ꯀ꯭ꯋꯦꯁꯟ ꯏꯁ ꯍꯥꯎ ꯃꯦꯅꯤ ꯌꯔꯁ ꯌꯨ ꯋꯤꯜ ꯕꯤ ꯋꯥꯔꯀꯤꯡ ꯑꯦꯁ ꯑ ꯃꯦꯟ ꯑꯦꯁ ꯑ ꯋꯨꯃꯦꯟ ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯂꯩꯕꯤꯔꯤꯕ ꯆꯍꯤꯗꯨꯗꯒꯤ ꯆꯍꯤ 10 ꯑꯃ ꯍꯥꯞꯆꯤꯟꯕꯤꯔꯣ ꯀꯣ ꯁꯣꯝ ꯑꯗꯨꯐꯥꯎꯗ ꯊꯕꯛ ꯇꯧꯈꯤꯗꯣꯏꯔꯥ ꯍꯣꯏ ꯆꯍꯤ ꯑꯉꯥꯡꯕꯨꯗꯤ ꯃꯌꯥꯝ ꯂꯩꯔꯤꯁꯦ ꯆꯍꯤ 18 ꯁꯨꯕ 10 ꯁꯨꯕ ꯀꯣ ꯑꯥꯏ ꯑꯦꯝ ꯇꯣꯀꯤꯡ ꯇꯨ ꯗ ꯄꯔꯁꯟ ꯑꯩꯒꯤ ꯂꯦꯡꯒꯥꯗ ꯍꯥꯏꯖꯔꯒꯦꯕ ꯁꯤꯗꯒꯤ ꯅꯪ ꯆꯍꯤ 10 ꯑꯃꯒ ꯍꯥꯞꯆꯤꯟꯕꯤꯔꯣꯕꯀꯣ ꯆꯍꯤ 60ꯗꯤ ꯁꯨꯔꯅꯤꯕ ꯁꯣꯝꯁꯦ ꯀꯣ ꯑꯩꯉꯣꯟꯗ ꯍꯟꯕꯁꯨ ꯌꯥꯎꯔꯝꯃꯅꯤꯕ 70 ꯁꯨꯔꯝꯃꯅꯤꯕ ꯑꯗꯨꯐꯥꯎꯗ ꯁꯣꯝ ꯊꯕꯛ ꯇꯧꯕꯤꯈꯤꯗꯣꯏꯔꯣ ꯃꯌꯥꯝ ꯀꯣꯃꯦꯟꯇ ꯑꯝꯇ ꯏꯕꯤꯔꯛꯑꯣꯅꯦ ꯆꯍꯤ 10 ꯑꯃ 10 ꯑꯃ ꯍꯥꯞꯆꯤꯟꯕꯤꯔꯣ ꯀꯣ ꯑꯗꯨꯐꯥꯎꯗ ꯁ꯭ꯇꯤꯜ ꯁꯣꯝ ꯊꯕꯛ ꯇꯧꯕꯤꯈꯤꯗꯣꯏꯔꯣ ꯀꯣ ꯅꯤꯔꯨꯄꯃꯥ 35 ꯇꯨ 36 ꯀꯣ ꯅꯣ ꯍꯥꯏꯔꯦꯀꯣ ꯇꯧꯔꯔꯣꯏ ꯀꯣ ꯉꯝꯃꯣꯏ ꯑꯩꯁꯦ ꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯊꯤꯅ ꯇꯦꯜꯂꯤꯀꯣ ꯀꯣ ꯅꯪꯁꯨ ꯑꯩꯁꯨ ꯑꯗꯒꯤ ꯁꯤꯗ ꯌꯥꯎꯕꯤꯔꯤꯕ ꯃꯌꯥꯝꯁꯦ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏꯁꯤ ꯄ꯭ꯔꯤꯊꯤꯕꯤꯁꯦ ꯂꯣꯏ ꯊꯥꯗꯣꯛꯑ ꯆꯠꯈꯤꯗꯣꯏꯅꯦꯕ ꯅꯪꯒꯤ ꯒꯣꯜꯁꯨ ꯂꯩꯐꯝ ꯊꯣꯛꯏꯗꯅ ꯄꯤꯛꯀꯦꯔꯥ ꯆꯥꯎꯒꯦꯔꯥ
ꯑꯩ ꯄꯨꯟꯁꯤꯁꯤꯅ ꯍꯤꯡꯉꯤꯕꯨꯛꯇꯤ ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯑꯩꯁꯨ ꯁꯣꯏꯅꯃꯛꯀꯤ ꯇꯧꯅꯤꯡꯉꯝꯒꯅꯤꯕ ꯑꯥꯏꯗꯔ ꯅꯪ ꯒꯣꯔꯃꯦꯟꯠꯀꯤ ꯖꯣꯕ ꯇꯧꯒꯦꯔꯥ ꯄ꯭ꯔꯥꯏꯚꯦꯠꯀꯤ ꯇꯧꯒꯦꯔꯥ ꯑꯟꯇꯔꯄ꯭ꯔꯤꯅꯔ ꯑꯣꯏꯒꯦꯔꯥ ꯕꯤꯖꯤꯅꯦꯁ ꯑꯣꯅꯔ ꯑꯣꯏꯕꯤꯒꯦꯔꯥ ꯑꯗꯒꯤ ꯁꯝꯊꯤꯡ ꯀꯣ ꯋꯠ ꯗꯨ ꯌꯨ ꯔꯤꯌꯦꯂꯤ ꯋꯥꯟꯠ ꯇꯨ ꯗꯨ ꯏꯟ ꯌꯣꯔ ꯀꯔꯤꯌꯔ ꯅꯪꯒꯤ ꯂꯥꯏꯐꯇꯨꯗ ꯅꯪ ꯇꯧꯖꯅꯤꯡꯕ ꯑꯃꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯂꯩꯖꯔꯝꯒꯅꯤ ꯁꯤꯒꯤ ꯒꯣꯜꯁꯦ ꯀꯣ ꯊꯥ ꯈꯨꯗꯤꯡꯒꯤ ꯁꯣꯝ ꯐꯣꯀꯁ ꯇꯧꯕꯤꯕ꯭ꯔꯥꯕ ꯑꯥꯔ ꯌꯨ ꯖꯁ ꯐꯣꯀꯁꯤꯡ ꯌꯣꯔ ꯒꯣꯜ ꯑꯦꯕ꯭ꯔꯤ ꯁꯤꯡꯒꯜ ꯃꯟꯊ ꯆꯍꯤꯗꯤ ꯅꯪ ꯑꯩꯅ ꯊꯤꯡꯕ ꯉꯝꯃꯣꯏ ꯀꯣ ꯁꯤꯗꯤ ꯑꯗꯨꯝ ꯆꯠꯈꯤꯗꯧꯔꯕꯅꯤ ꯑꯍꯟ ꯁꯨꯝ ꯑꯣꯏꯁꯜꯂꯛꯑꯅꯤ ꯅꯪꯒꯤ ꯒꯣꯜꯁꯤꯗ ꯁꯣꯝ ꯀꯌꯥꯝ ꯐꯣꯀꯁ ꯇꯧꯕꯤꯒꯦꯕ ꯊꯥ ꯈꯨꯗꯤꯡꯒꯤ Are you really focusing on your goal every single month? ꯁꯤꯒꯨꯝꯕꯁꯤꯅ time management ꯀꯧꯏꯀꯣ. This is what we call as the time management. So aduna ꯁꯤꯗꯩꯁꯤꯗ ꯀꯣ ꯃꯌꯥꯝꯁꯤꯗ ꯄꯨꯝꯅꯃꯛꯄꯨꯗꯤ ꯌꯥꯎꯕꯤꯔꯦ ꯑꯗꯣ ꯁꯣꯝꯒꯤ ꯒꯣꯜꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯗꯣꯔꯛꯇꯕꯤꯗꯅ ꯑꯝꯇ ꯏꯕꯤꯌꯨꯅꯦ ꯑꯗꯨꯏꯗꯨꯗ. Type your goal first. ꯃꯌꯥꯝ ꯏꯔꯣ. ꯆꯍꯤ ꯐꯅꯌꯥꯝ ꯑꯃ ꯆꯪꯖꯔꯁꯅꯨ 2 ꯆꯪꯒꯦꯔꯥ 5 ꯆꯪꯒꯦꯔꯥ 10 ꯆꯪꯒꯦꯔꯥ 10 ꯆꯪꯒꯦꯔꯥ ꯅꯪꯅ exactly ꯄꯥꯝꯃꯤꯗꯣ ꯏꯔꯣꯅꯦ ꯅꯪꯗꯨꯗ. ꯀꯣ ꯄꯩꯁꯥꯗꯣ ꯑꯣꯏꯔꯦ ꯄꯩꯁꯥ ꯃꯁꯤꯡꯗꯣ ꯆꯞ ꯆꯥꯅ ꯏꯔꯣ. ꯀꯣ ꯑꯩ ꯑꯦꯛꯖꯥꯝꯄꯜ ꯑꯃ ꯄꯤꯔꯛꯀꯦ ꯃꯨꯟꯅ ꯌꯦꯡꯉꯣ. ꯀꯣ ꯑꯦꯛꯖꯥꯝꯄꯜ ꯑꯃ ꯑꯩꯁꯦ ꯀꯣ ꯑꯩꯅ ꯁꯤꯗ꯭ꯔꯤꯀꯥꯟꯗ at least let's say ꯀꯩꯅꯣ ꯍꯥꯏꯔꯁꯦꯕ 100 crore ꯍꯥꯏꯔꯁꯦꯕꯀꯣ. ꯀꯣ ꯁꯤ ꯑꯩꯅ 100 crore ꯀꯩꯒꯨꯝꯕ ꯄꯥꯝ ꯇꯥꯔꯒꯗꯤ ꯑꯩ ꯀꯩꯀꯩ ꯇꯧꯕ ꯇꯥꯏꯁꯦ ꯅꯪ ꯏꯖꯔꯣ. ꯑꯦꯛꯖꯥꯝꯄꯜ ꯅꯪꯒꯤꯗ ꯏꯖꯔꯣ. ꯀꯣ ꯅꯪ 1 crore ꯇꯥꯟꯕ ꯄꯥꯝꯒꯦꯔꯥ 50 ꯄꯥꯝꯒꯦꯔꯥ ꯑꯗꯒꯤ 100 crore ꯄꯥꯝꯒꯦꯔꯥ ꯀꯣ ꯀꯩꯒꯨꯝꯕ ꯑꯩꯅ ꯁꯤꯒꯤ 100 crore ꯂꯩꯔꯝ ꯇꯥꯔꯗꯤ ꯑꯩꯁꯨ ꯒꯦꯝ ꯑꯞꯅꯦꯕ. ꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯅ ꯁꯤꯒꯤ 100 crore ꯄꯥꯝ ꯇꯥꯔꯒꯗꯤ ꯀꯣ ꯑꯩ ꯒꯣꯜ ꯈꯥꯏꯗꯣꯔꯛꯑꯅꯤꯕ ꯑꯣꯀꯦ 50 crore ꯑꯃꯗꯤ ꯑꯩ ꯀꯩꯅꯣꯒꯤ ꯃꯃꯥꯡꯗ ꯑꯩ ꯑꯆꯤꯞ ꯇꯧꯕꯅ ꯑꯗꯒꯤ ꯑꯃꯨꯛ ꯀꯣ ꯁꯤꯗ ꯑꯃꯨꯛ ꯆꯍꯤꯁꯦ ꯑꯃꯨꯛ ꯈꯔ ꯈꯥꯏꯗꯣꯔꯛꯑꯣ ꯑꯩ let's say 1 crore ꯑꯃꯗꯤ ꯀꯣ ꯑꯩ ꯁꯤꯗ ꯐꯪꯕ ꯁꯤ ꯃꯈꯥꯗ ꯑꯩ 50 lakhs ꯑꯃꯗꯤ ꯑꯩ ꯁꯨꯃꯥꯏꯅ ꯐꯪꯕ 25 lakhs ꯑꯃꯗꯤ ꯑꯩ ꯁꯨꯃꯥꯏꯅ ꯁꯨꯝ ꯄꯤꯛꯊꯔꯛꯑꯣꯕꯀꯣ ꯑꯗꯒꯤ ꯑꯃꯅ ꯑꯩ 5 lakhs ꯑꯃꯗꯤ ꯑꯩ ꯁꯨꯃꯥꯏꯅ ꯑꯆꯤꯞ ꯇꯧꯒꯦ ꯀꯥꯏꯅ ꯀꯣ in the next ꯆꯍꯤ ꯀꯌꯥꯗ 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 ꯁꯤ ꯂꯣꯏ ꯂꯣꯏꯔ ꯃꯇꯨꯡꯗ ꯁꯤ 12 months ꯑꯃꯨꯛ ꯍꯣꯠꯂꯛꯑꯣꯕ ꯀꯣ ꯑꯩ ꯍꯟꯗꯛ ꯆꯍꯤꯁꯤꯗ ꯀꯣ ꯁꯤꯁꯦ ꯃꯌꯥꯝꯗꯤ ꯅ꯭ꯌꯨ ꯌꯔ ꯅꯨꯃꯤꯠꯇ ꯑꯗꯨꯝ ꯍꯣꯠꯅꯗꯥꯏꯅꯦ ꯍꯟꯗꯛ ꯆꯍꯤꯗ ꯑꯩ ꯑꯐꯕ ꯉꯥꯛꯇ ꯇꯧꯒꯦꯅ ꯅ꯭ꯌꯨ ꯌꯔ ꯅꯨꯃꯤꯠꯇ ꯏꯗꯕ꯭ꯔꯅꯦ ꯉꯁꯤꯗꯩ ꯌꯨ ꯊꯛꯆꯔꯔꯣꯏ ꯉꯁꯤꯗꯩ ꯑꯐꯕ ꯉꯥꯛꯇ ꯇꯧꯔꯒꯦꯅ ꯅ꯭ꯌꯨ ꯌꯔꯒꯤ ꯀꯣ ꯇꯧꯔꯝꯒꯅꯤꯗ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯇꯧꯔꯛꯏꯗ ꯀꯣ ꯑꯗꯨꯅ ꯁꯤꯒꯤ 12 monthsꯤꯗꯒꯤ ꯑꯃꯨꯛ ꯊꯨꯒꯥꯏꯖꯧꯕ 6 months ꯑꯃꯨꯛ ꯊꯨꯒꯥꯏꯔꯛꯑꯣꯕ 6 months ꯑꯃꯨꯛ 3 months ꯑꯃꯨꯛ ꯊꯨꯒꯥꯏꯔꯛꯑꯣꯕꯀꯣ ꯅꯪ ꯒꯣꯜꯗꯨꯅꯤꯀꯣ 3 monthsꯇꯒꯤ ꯑꯃꯨꯛ 1.5 months ꯑꯃꯨꯛ ꯂꯥꯛꯑꯣꯕ ꯁꯨꯃꯥꯏꯅ ꯁꯤ ꯅꯪꯒꯤ ꯐꯣꯀꯁꯇꯣ ꯌꯦꯡꯖꯧꯕ ꯅꯁꯥ ꯅꯊꯟꯗ ꯀꯣ ꯑꯗꯣ ꯁꯤ ꯄꯩꯁꯥꯗꯣ ꯑꯣꯏꯕ ꯌꯥꯏ ꯑꯦꯅꯤ ꯑꯣꯏꯕ ꯌꯥꯏꯕꯀꯣ ꯑꯩ ꯅꯨꯃꯤꯠ 45 daysꯇꯗꯤ ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯑꯩ ꯍꯩꯒꯦ 3 monthsꯇꯗꯤ ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯇꯝꯃꯒꯦ ꯁ꯭ꯀꯤꯜꯁꯀꯤ ꯑꯣꯏꯇꯥꯔꯒꯗꯤ ꯁꯤ ꯆꯪꯕꯅꯤꯀꯣ ꯍꯦꯕꯤꯠ ꯑꯣꯏꯇꯥꯔꯒꯗꯤ 21 daysꯅꯤꯀꯣ if you really want to change your habit go for this ꯀꯣ ꯑꯗꯒꯤ ꯁꯤꯁꯤꯅ ꯕꯣꯗꯤ ꯀꯣ ꯕꯣꯗꯤ ꯈꯤꯇꯪ ꯇ꯭ꯔꯥꯟꯁꯐꯣꯔꯝ ꯂꯥꯛꯀꯦ ꯍꯥꯏꯇꯥꯔꯒꯗꯤ ꯊꯥ 3 ꯆꯪꯒꯅꯤ ꯀꯣ ꯆꯍꯤ ꯑꯃꯒꯨꯝꯕ ꯅꯪ ꯐꯖꯅ ꯆꯪꯉꯕ ꯀꯣ ꯈꯤꯇꯪ ꯅꯪꯒꯤ ꯂꯥꯏꯐꯇ ꯈꯤꯇꯪ ꯆꯦꯟꯖꯦꯁ ꯑꯃ ꯂꯥꯛꯀꯅꯤ ꯀꯣ ꯁꯤꯗꯤ ꯌꯨꯅꯤꯚꯔꯁꯦꯜꯗ ꯌꯥꯎꯕꯅꯤꯀꯣ ꯑꯩꯅ ꯄꯪꯁꯦꯝ ꯁꯦꯝꯕ ꯅꯠꯇꯦ ꯀꯩꯒꯨꯝꯕ ꯅꯪꯅ ꯍꯦꯕꯤꯠ ꯑꯃ ꯁꯦꯝꯒꯦ ꯍꯥꯏꯇꯥꯔꯗꯤ 21 days ꯆꯪꯒꯅꯤ ꯁ꯭ꯀꯤꯜꯁ ꯑꯃ ꯐꯖꯅ ꯇꯝꯒꯦ ꯍꯥꯏꯇꯥꯔꯒꯗꯤ 90 days ꯑꯃ ꯐꯖꯅ ꯊꯥꯗꯔꯣ ꯍꯛꯆꯥꯡꯗꯣ ꯈꯤꯇꯪ ꯁꯦꯞ ꯑꯃ ꯂꯥꯛꯍꯟꯒꯦ ꯍꯥꯏꯇꯥꯔꯒꯅ 6 months ꯊꯥꯗꯕꯤꯔꯣ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯖꯅ ꯃꯥꯁꯇꯔ ꯇꯧꯒꯦ ꯍꯥꯏꯔꯒꯅ 10 ꯀꯣ 5-6 days ꯀꯣ ꯁꯤ ꯆꯍꯤ ꯀꯌꯥꯅꯣ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣ ꯆꯍꯤ 3-4 ꯀꯣ ꯁꯤꯗꯅ ꯑꯃꯨꯛ ꯅꯪꯒꯤ ꯀꯣ ꯀꯩꯅꯣꯝ ꯑꯅꯥꯗꯔ ꯂꯦꯚꯦꯜ ꯑꯃꯗ ꯑꯃꯨꯛ ꯂꯥꯛꯄꯤꯔꯅꯤ ꯀꯣ ꯆꯍꯤ 3ꯗꯗꯤ in 3 years down the line ꯑꯗ ꯕꯤꯖꯤꯅꯦꯁ ꯇꯧꯕꯤꯒꯦꯔꯥ ꯑꯃ ꯇꯧꯕꯤꯒꯦꯔꯥ ꯀꯣ ꯆꯍꯤ ꯑꯃꯗ ꯌꯥꯔꯣꯏꯀꯣ ꯑꯗ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣ ꯀꯣ ꯁꯣꯝꯒꯤ ꯈꯤꯇꯪ ꯃꯆꯥ ꯑꯃ ꯆꯦꯟꯖ ꯇꯧꯒꯦ ꯆꯍꯤ ꯑꯃꯗꯤ ꯑꯗꯨꯝ ꯉꯥꯏꯕꯤꯔꯣ ꯀꯣ ꯕꯣꯗꯤ ꯈꯤꯇꯪ ꯆꯦꯟꯖ ꯇꯧꯔꯛꯀꯦꯅ ꯊꯥ 3 ꯐꯖꯅ ꯋꯛ ꯇꯧꯕꯤꯔꯣ ꯑꯗꯒꯤ ꯁ꯭ꯀꯤꯜꯁ ꯐꯖꯅ ꯇꯝꯒꯦ ꯍꯥꯏꯔꯒꯅ ꯁꯤ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯄꯩꯁꯥ ꯐꯖꯅ ꯇꯥꯜꯂꯛꯀꯦ ꯍꯥꯏꯇꯥꯔꯒꯗꯤ ꯆꯍꯤ 3ꯗꯤ ꯀꯣ ꯅꯪ ꯒꯤꯞ ꯑꯞ ꯇꯧꯕꯗꯤ ꯌꯥꯔꯔꯣꯏ ꯁꯨꯃꯥꯏꯅ ꯂꯩ ꯑꯦꯟ ꯗꯦꯟ ꯁꯤꯁꯤꯅ ꯃꯤꯑꯣꯏꯕ ꯀꯧꯕ ꯑꯩꯈꯣꯏꯒꯤꯅꯦꯕ ꯑꯗꯣ ꯁꯣꯝꯁꯦ ꯍꯧꯖꯤꯛ ꯁꯤꯗ ꯀꯣꯃꯦꯟꯇ ꯑꯝꯇ ꯏꯕꯤꯔꯣ ꯏꯁꯥꯒꯤ ꯕꯤꯖꯤꯅꯦꯁ ꯇꯧꯖꯅꯤꯡꯕ ꯀꯣ ꯑꯗꯒꯤ ꯏꯁꯥꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯖꯅꯤꯡꯕ ꯀꯣ ꯀꯔꯤ ꯊꯕꯛ ꯇꯧꯒꯦ ꯀꯥꯏꯅ ꯂꯦꯞꯄꯤꯔꯒꯦ ꯃꯌꯥꯝ ꯀꯣꯃꯦꯟꯇ ꯑꯝꯇ ꯏꯕꯤꯔꯛꯑꯣ ꯑꯝꯇ ꯌꯦꯡꯖꯒꯦ
ꯃꯌꯥꯝ ꯀꯣꯃꯦꯟꯇ ꯏꯕꯤꯔꯣ ꯀꯣ ꯁꯣꯝꯁꯦ ꯕꯤꯖꯤꯅꯦꯁ ꯇꯧꯖꯅꯤꯡꯉꯤꯔꯥ ꯅꯠꯇ꯭ꯔꯒ ꯖꯣꯕ ꯇꯧꯅꯤꯡꯉꯤꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯇꯧꯅꯤꯡꯉꯤꯅꯣ ꯑꯝꯇ ꯀꯣꯃꯦꯟꯇ ꯑꯝꯇ ꯏꯕꯤꯔꯣ ꯑꯝꯇ ꯌꯦꯡꯖꯒꯦ ꯑꯩꯁꯨ ꯈꯪꯖꯒꯦ ꯁꯣꯝꯅ ꯚꯤꯗꯤꯑꯣꯁꯦ ꯉꯥꯛꯇꯪ ꯌꯦꯡꯕꯒꯤ ꯃꯌꯥꯏꯗ ꯑꯩ ꯊꯣꯛꯆꯔꯛꯄꯁꯦ ꯁꯣꯝꯗ ꯀꯔꯤꯒꯨꯝꯕ ꯑꯝꯇꯪ ꯍꯥꯏꯖꯒꯦꯅ ꯇꯧꯕꯅꯤ ꯑꯥꯁꯨꯔꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯅ ꯃꯦꯟꯂꯤ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯕꯁꯦ ꯑꯩ ꯃꯌꯥꯝꯗ ꯐꯖꯅ ꯍꯥꯏꯖꯔꯝꯒꯦ ꯁꯣꯝꯅ ꯑꯩ ꯉꯁꯥꯏꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯉꯛꯄꯗ ꯑꯩꯅ ꯃꯔꯛ ꯊꯠꯂꯤꯁꯦ ꯃꯔꯝ ꯑꯃ ꯂꯩꯕꯩꯅꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯕꯛ ꯇꯧꯒꯦꯅ ꯈꯟꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯀꯣ ꯄꯩꯁꯥ ꯂꯩꯇꯦ ꯑꯩꯉꯣꯟꯗ ꯇꯨꯜꯁ ꯂꯩꯇꯦ ꯑꯩꯗꯤ ꯀꯔꯤꯝꯇ ꯍꯩꯇꯦ ꯑꯩꯗꯤ ꯁꯤꯅ ꯍꯥꯟꯅ ꯍꯦꯛꯇ ꯍꯧꯋꯦꯕ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ But the thing is, sumaina somna sigi house focus to targetine somna kaidonungda thaba am tawge taw matamda adu watli ada watli na sumti lay tardi som kram khande thaba hogdano. So here comes the Asur Academy will play a vital role in the state of Manipur. Aina si hozar matamda ko I have no money at all. Ko I have zero money invested in Asur Academy for the last 1 year. Chahi amajida aina Asur hariba sigi yumdagi hoba sigi companies da paisa boram thadaraga hogi nateba. Employee hare aina intern toba ko anga ama ni sidagi ai hogi baneba. Aduna karigumba video macha amakak aina YouTube ta consistent oina somnasu YouTube ki video se yengbirimnina YouTube chaina chahi chuppa ma leptagai sum thagalak pasida Manipur gi miyam hujik more than 6,000 plus Asur Academy gi community khoi app su ko myam dum download to view Play Store amadi ko khoi gi kanoda iOS paiba kangu gina App Store dagi adum Asur Academy nambiu asimak download to view ai somnazu ai free da classes khara pizage somna ai mateng pang tarju application manungda akhoi da message an yarongani adigi WhatsApp manungda su yaw anytime somna phobirak ko yani aduga Asur da changak targadi it's not pasana teba. Number 1, your right mindset. Number 2, you must have a discipline. Tawdoriba thabak sida timing chan chana thabak tawbiba adigi one last important thing communication and skill ko sima akhoi manungda plan takani aduga business ama koina kamaina hogdeno pasai am changde bida yumdagi kamaina horkani ko as an example aina yumdagi for the last 9 years work from home ai tawjare ai international level jogai ai client ko work to minare ai career da hujikna Manipur gi ko more than like pet student da more than 600 plus pet student across akhoi Manipur gi state sidagi adigi mapan de su Delhi dagi adigi Assam dagi ko Nagpur dagi myam ma yaubiri Shillong dagi su ado si kadai dai no hai it's just a small video some khak dai neba ai discipline oina tawjar pado sida paisa am changu bana teba somju masi de dum hobi bi yani aduna pambiragadi akhoi gi app sida download to biro masi mak pau phobiro message sabiro ask me na button yaurse sidai tawga akhoi da message sabiro somga iga amtang ko khanaraga nina kai tawba yae do somga tanasi so aduna myam video mo continue tawbiro thank you ada somna nahandagi ko business tawge na khallido ko sigi myam se myam khangbiraba namta ai yeng ko je kana gumamna saidi business tawningi paisa khar parga yaro ko nang na leijariba nangi sigi paisa sa ko nang na budi huje oh ai paisa khar le di ai business tawbi yani khanjarangani ba ko farene nangi paisa do ai pirage ba ko nang karam khanda nang success odeno do nang guarantee mda tawbi bane just tell me nang na di huje business ama homa tamda paisa changi na haidone ba sigi paisa ja ai puthok charage ba ko ai lakh manga ro lakh tara ai pijarage aingonda su nang guarantee mdi tawbi ba ko aina adui paisa do puthogadi ai sigi business success orani haibado numituma haibiro thaduma haibiro ai ngaijage ai kem hairo can you guarantee with me myam amta haina sine ko somno hujik business ana haido somno hujik paisa su leirena khanbiro ko adugi business so myam tawbiro ko som successful oidoribra 100% profit oidora please type on the comment myam sum yengoba khoi gi lamdam sida haina dro as sai paisa khalar de si business set tawgena ko adudani ko adum soido se myam aduna somna tawdrikandana sigeje ai kitang hana khanganningeba som hoi paisa di maru oi ko business tawda paisa je am darkar oi tawbadabu somna dukan phambe business tawdu di ai pam deba sidi business ate dukan phamba ko ko nangi dukan am da por ka apcha lagi am di ai adu di entrepreneur ni na swai haro adu di mayang do entrepreneur loi ko God, this is not the way entrepreneur needs to work. Coin talk, the comment talk, the first thing, aigi product na miyam da kari problem solve to wi jasi mun na khango
ꯅꯪ ꯑꯦꯅꯤ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯇꯧꯔꯣ, ꯁꯔꯚꯤꯁ ꯄꯤꯒꯦꯔꯥ, ꯈꯣꯡꯎꯞ ꯌꯣꯟꯒꯦꯔꯥ, ꯐꯤ ꯌꯣꯟꯒꯦꯔꯥ, ꯑꯆꯥꯄꯣꯠ ꯌꯣꯟꯒꯦꯔꯥ, ꯁꯥꯏꯅꯦꯠꯁ ꯅꯪ ꯇꯧꯅꯤꯡꯕ ꯇꯧꯔꯣꯕ, ꯑꯩꯒꯤ ꯄ꯭ꯔꯗꯛꯁꯤꯅ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯀꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯁꯣꯜꯕ ꯇꯧꯏ ꯏꯟ ꯗ ꯃꯣꯁ ꯐꯥꯁꯇꯦꯁ ꯋꯦ, ꯀꯣ ꯁꯤꯗ ꯁ꯭ꯂꯣ ꯆꯠꯂꯒꯗꯤ ꯑꯗꯨꯝ ꯂꯩꯍꯧꯔꯦ ꯍꯧꯖꯤꯛ ꯃꯇꯝꯒꯤꯅꯤꯀꯣ. ꯅꯪ ꯑꯦꯅꯤ ꯁ꯭ꯀꯤꯜꯁ ꯍꯩꯁꯅꯨ, ꯑꯗꯒꯤ ꯑꯦꯅꯤ ꯑꯦꯖꯨꯀꯦꯁꯟ ꯇꯝꯕꯤꯔꯣ, ꯀꯣ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯌꯥꯝ ꯍꯩꯕ ꯑꯣꯏꯕꯤꯔꯣ, ꯁꯃꯥꯖꯁꯤꯗ ꯅꯪꯅ ꯍꯩꯖꯔꯤꯕ ꯄꯣꯠꯇꯨꯅꯅꯦ ꯀꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯁꯣꯜꯕ ꯇꯧꯒꯦ ꯏꯟ ꯗ ꯃꯣꯁ ꯐꯥꯁꯇꯦꯁ ꯋꯦ. ꯁꯤꯃ ꯅꯝꯕꯔ ꯋꯥꯟ ꯈꯪꯕꯤꯔꯣ. ꯅꯝꯕꯔ ꯇꯨ, ꯃꯥꯔꯀꯦꯇꯤꯡ. ꯑꯩꯒꯤ ꯄ꯭ꯔꯗꯛꯁꯦ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯄꯨꯝꯕ ꯑꯩ ꯀꯃꯥꯏꯅ ꯈꯪꯍꯜꯂꯛꯀꯅꯤ, ꯀꯣ ꯑꯩꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯑꯣꯐꯔ ꯀꯃꯥꯏꯅ ꯄꯤ, ꯑꯩꯒꯤ ꯁꯔꯚꯤꯁꯁꯦ ꯀꯃꯥꯏꯅ ꯇꯧꯏ, ꯑꯩꯈꯣꯏꯁꯦ ꯀꯗꯥꯏꯗ ꯂꯩ, ꯀꯣ ꯑꯗꯒꯤ ꯑꯩꯈꯣꯏꯗ ꯀꯃꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯍꯜꯂꯛꯀꯅꯤ, ꯀꯣ ꯑꯗꯒꯤ ꯃꯤꯉꯣꯟꯗ ꯀꯃꯥꯏꯅ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯑꯦꯋꯥꯔꯅꯦꯁ ꯀꯃꯥꯏꯅ ꯄꯤꯔꯛꯀꯅꯤ, ꯀꯣ ꯁꯤꯁꯤꯃ ꯅꯪꯒꯤ ꯇꯤꯝꯗ ꯃꯥꯔꯀꯦꯇꯤꯡ ꯑꯃ ꯊꯝꯃꯛꯇ ꯌꯥꯔꯣꯏꯕ. ꯅꯪꯅ ꯍꯩꯖꯔꯒꯗꯤ ꯍꯩꯖꯔꯦ, ꯀꯣ ꯑꯗ ꯅꯪꯒꯤ ꯁꯤꯒꯤ ꯄ꯭ꯔꯗꯛꯁꯦ ꯀꯅꯥ ꯂꯥꯛꯑ ꯂꯧꯕꯤꯗꯣꯏꯅꯣ, ꯁꯤꯒꯤ ꯄ꯭ꯔꯗꯛꯁꯦ ꯀꯅꯥ ꯂꯥꯛꯑ ꯈꯪꯍꯜꯂꯛꯇꯣꯏꯅꯣ. ꯑꯦꯗꯚꯔꯇꯤꯁꯃꯦꯟ ꯍꯥꯏꯕꯒ ꯃꯥꯔꯀꯦꯇꯤꯡ ꯍꯥꯏꯕ ꯈꯦꯠꯅꯩꯀꯣ. ꯃꯌꯥꯝꯅꯗꯤ ꯃꯥꯔꯀꯦꯇꯤꯡ ꯄꯨꯂꯞ ꯄꯨꯟꯁꯤꯟꯕꯅꯤ, ꯑꯩꯈꯣꯏ ꯇꯔꯝꯗꯤ ꯁꯨꯟ ꯄꯨꯜꯂꯣꯏ. ꯁꯤꯅ ꯍꯥꯟꯒꯗꯕ, ꯄ꯭ꯔꯗꯛ ꯍꯦꯛ ꯂꯣꯏꯕꯒ ꯑꯦꯗꯚꯔꯇꯤꯁꯃꯦꯟ ꯂꯥꯛꯀꯗꯕ. ꯒ꯭ꯌꯥꯟ ꯇꯥꯔꯕ? ꯑꯦꯗꯚꯔꯇꯤꯁꯃꯦꯟꯁꯤꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯅ꯭ꯌꯨꯁꯄꯦꯄꯔꯗ ꯍꯥꯞꯅꯔꯤꯕ, ꯀꯣ ꯔꯦꯗꯤꯑꯣꯗ ꯍꯥꯞꯅꯔꯤꯕ, ꯇꯤꯚꯤꯗ ꯍꯥꯞꯅꯔꯤꯕ ꯑꯦꯗꯁ ꯑꯣꯏꯅ, ꯑꯗꯒꯤ ꯑꯃꯅ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕꯇ ꯍꯥꯞꯅꯔꯤꯕ, ꯐꯦꯁꯕꯨꯛꯇ ꯍꯥꯞꯅꯔꯤꯕ, ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯍꯥꯞꯅꯔꯤꯕ ꯑꯦꯗꯚꯔꯇꯤꯁꯃꯦꯟ ꯃꯌꯥꯝꯗꯣ, ꯑꯗꯒꯤ ꯑꯃꯅ ꯀꯩ ꯏꯟꯐ꯭ꯂꯨꯑꯦꯟꯁꯔ ꯃꯌꯥꯝ, ꯂꯩꯁꯥꯕꯤ ꯃꯆꯥ ꯃꯌꯥꯝ, ꯄꯥꯈꯪ ꯃꯌꯥꯝ, ꯀꯣ ꯃꯇꯝꯁꯤꯒꯤ ꯊꯣꯛꯂꯛꯏ ꯃꯌꯥꯝꯗꯣ, ꯃꯣꯏꯈꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯗꯛꯁꯦ ꯈꯪꯍꯜꯂꯛꯇꯣꯏꯅꯦꯕ. ꯌꯥꯔꯕ? ꯁꯤ ꯍꯦꯛ ꯈꯪꯍꯜꯂꯛꯄ ꯃꯇꯨꯡꯗꯒꯤꯗꯤ ꯃꯥꯔꯀꯦꯇꯤꯡꯁꯤꯗ ꯑꯃꯨꯛ ꯀꯩꯗꯧꯔꯛꯀꯅꯤ, ꯑꯦꯗꯚꯔꯇꯤꯁꯃꯦꯟꯒ ꯃꯥꯔꯀꯦꯇꯤꯡꯒ ꯈꯦꯠꯅꯩꯀꯣ. ꯃꯥꯔꯀꯦꯇꯤꯡ ꯍꯥꯏꯁꯤꯅ ꯀꯩꯅꯣ, ꯑꯩꯒꯤ ꯑꯣꯐꯔꯁꯦ ꯃꯉꯣꯟꯗ ꯀꯃꯥꯏꯅ ꯒ꯭ꯌꯥꯟ ꯇꯥꯍꯟꯁꯤꯒꯦ, ꯃꯥꯅ ꯄꯥꯝꯃꯤꯁꯦ ꯀꯩꯅꯣ, ꯑꯩꯒꯤ ꯁꯔꯚꯤꯁꯁꯤꯅ ꯄꯤꯔ ꯃꯇꯨꯡꯗ ꯃꯉꯣꯟꯗ ꯀꯃꯥꯏꯅ ꯀꯥꯟꯅꯍꯜꯂꯛꯁꯤꯒꯦ, ꯑꯗꯒꯤ ꯃꯥꯗ ꯍꯦꯟꯅ ꯍꯦꯟꯅ ꯀꯃꯥꯏꯅ ꯈꯪꯍꯜꯂꯛꯁꯤꯒꯦ, ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯅ ꯃꯥꯔꯀꯦꯇꯤꯡꯗ ꯄ꯭ꯔꯗꯛ ꯂꯥꯏꯟꯗꯒꯤ ꯍꯧꯔꯒ ꯌꯣꯟꯐꯧꯁꯤꯅ ꯃꯥꯔꯀꯦꯇꯤꯡ ꯇꯧꯔꯛꯀꯗꯕ. ꯁꯦꯀꯦꯟꯗ, ꯀꯣ ꯁꯦꯜꯁ ꯑꯃ ꯂꯥꯛꯑꯅꯤꯕ. ꯑꯩꯒꯤ ꯇꯤꯝꯗ ꯁꯦꯜꯁ ꯌꯥꯎꯗꯕ ꯌꯥꯔꯣꯏꯕ. ꯃꯤꯗꯣ ꯂꯥꯛꯑꯒ ꯑꯩ ꯀꯃꯥꯏꯅ ꯁꯦꯜꯁ ꯄꯤꯔꯣꯏꯗꯣꯏꯅꯣ, ꯀꯣ ꯅꯥꯊꯟꯗ ꯇꯧꯔꯒꯗꯤ ꯕꯤꯖꯤꯅꯦꯁ ꯑꯗꯨꯝ ꯑꯣꯏꯔꯣꯏ, ꯀꯣ ꯁꯤꯃ ꯑꯗꯨꯝ ꯊꯥꯖꯕꯤꯔꯣ. ꯀꯣ ꯅꯥꯊꯟ ꯇꯧꯕ ꯁ꯭ꯀꯦꯜ ꯇꯧꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ. ꯅꯪ ꯍꯦꯔꯣ ꯁꯥꯕꯅꯤ ꯍꯧꯖꯤꯛ, ꯀꯣ ꯅꯪ ꯁ꯭ꯀꯦꯜ ꯀꯌꯥꯝ ꯇꯧꯒꯦ ꯑꯝꯇ ꯌꯦꯡꯉꯨ. ꯁꯦꯜꯁꯀꯤ ꯇꯤꯝꯁꯤꯅ ꯔꯦꯚꯤꯅ꯭ꯌꯨ ꯖꯦꯅꯦꯔꯦꯠ ꯇꯧꯔꯛꯀꯗꯧꯅꯦꯕ, ꯀꯣ ꯔꯦꯚꯤꯅ꯭ꯌꯨ. ꯃꯅꯤꯄꯨꯔꯗꯗꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯅꯤꯀꯣ, ꯍꯥꯏꯗꯤ ꯄꯪꯇꯧꯗ ꯇꯧꯕꯅꯤ. ꯁꯦꯜꯁꯀꯤ ꯀꯥꯡꯕꯨꯁꯤꯗꯤ ꯀꯝꯄꯅꯤꯁꯤꯗ ꯔꯦꯚꯤꯅ꯭ꯌꯨ ꯄꯨꯔꯛꯄꯁꯦ ꯃꯥꯏ ꯃꯊꯧꯅꯦꯕ. ꯃꯥ ꯃꯥꯔꯀꯦꯇꯤꯡ ꯇꯧꯗꯧ ꯅꯠꯇꯦ, ꯃꯥ ꯑꯦꯗꯚꯔꯇꯤꯁꯃꯦꯟ ꯇꯧꯗꯧ ꯅꯠꯇꯦ, ꯃꯥ ꯄ꯭ꯔꯗꯛ ꯂꯥꯏꯟ ꯅꯠꯇꯦ, ꯃꯥꯗꯤ ꯅꯨꯡꯇꯤꯒꯤ ꯀꯝꯄꯅꯤꯗ ꯄꯩꯁꯥ ꯄꯨꯔꯛꯄ, ꯅꯨꯡꯇꯤꯒꯤ ꯀꯝꯄꯅꯤꯗ ꯄꯩꯁꯥ ꯄꯨꯔꯛꯄ, ꯃꯥꯏ ꯖꯣꯕꯅꯤ. ꯁꯤ ꯍꯦꯛ ꯂꯣꯏꯕꯗꯩ ꯀꯩꯗꯧꯔꯅꯤ, ꯑꯣꯄꯔꯦꯁꯟꯁ ꯑꯃ ꯂꯥꯛꯑꯅꯤ ꯑꯃꯨꯛ. ꯑꯣꯄꯔꯦꯁꯟꯁꯤꯅ ꯀꯩꯅꯣ, ꯀꯝꯄꯅꯤꯁꯤꯗ ꯔꯤꯄꯣꯔꯇꯤꯡꯁꯦ ꯑꯝꯇ ꯁꯣꯏꯍꯟꯗꯕ. ꯃꯥꯔꯀꯦꯇꯤꯡꯗ ꯉꯁꯤ ꯂꯤꯗ ꯀꯌꯥ ꯂꯩ, ꯃꯥꯔꯀꯦꯇꯤꯡꯒꯤ. ꯑꯦꯗꯚꯔꯇꯤꯁꯃꯦꯟꯗ ꯉꯁꯤ ꯃꯤ ꯑꯅꯧꯕ ꯀꯌꯥꯝ ꯏꯟꯀ꯭ꯋꯥꯏꯔꯤ ꯀꯌꯥꯝ ꯂꯥꯛꯈꯤ, ꯁꯦꯜꯁꯇ ꯉꯁꯤ ꯔꯦꯚꯤꯅ꯭ꯌू ꯀꯌꯥꯝ ꯂꯥꯛꯈꯤ, ꯁꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯀꯅꯥꯗ ꯄꯤꯗꯣꯏꯕ, ꯑꯣꯞꯁꯇ ꯄꯤꯗꯣꯏꯕ. ꯑꯣꯄꯔꯦꯁꯟꯁ ꯍꯥꯏꯁꯦ ꯁꯤꯅ ꯀꯃꯥꯟꯗꯔꯅꯦꯕ. ꯅꯪꯒꯤ ꯀꯝꯄꯅꯤꯗꯨꯗ ꯀꯃꯥꯟꯗꯔ ꯑꯃ ꯌꯥꯎꯗꯕ ꯌꯥꯔꯣꯏ. ꯁꯤ ꯀꯃꯥꯟꯗꯔꯁꯤꯅ ꯑꯦꯗꯚꯔꯇꯤꯁꯃꯦꯟꯅꯦ, ꯃꯥꯔꯀꯦꯇꯤꯡꯅꯦ, ꯁꯦꯜꯁꯅꯦ, ꯃꯣꯏ ꯐꯦꯜ ꯑꯣꯏꯕ ꯌꯥꯍꯜꯂꯣꯏꯕ. ꯁꯤꯅ ꯂꯣꯏꯅꯃꯛ ꯕꯥꯎꯟ ꯇꯧꯒꯗꯧꯅꯦꯕ. ꯑꯗꯒꯤ ꯑꯣꯄꯔꯦꯁꯟꯁ ꯑꯁꯦ ꯍꯦꯛ ꯂꯣꯏꯔꯛꯄꯗꯩꯗꯤ ꯀꯩ ꯂꯥꯛꯑꯅꯤ, ꯑꯦꯀꯥꯎꯟꯠꯁ ꯑꯃ ꯂꯥꯛꯑꯅꯤꯕ. ꯅꯪ ꯀꯝꯄꯅꯤ ꯍꯤꯁꯥꯞꯁꯦ ꯀꯅꯥꯅ ꯄꯥꯗꯣꯔꯤꯒꯦ, ꯑꯦꯀꯥꯎꯟꯠꯁ. ꯇꯦꯛꯁꯇ ꯀꯌꯥꯝ ꯊꯤꯗꯣꯏꯅꯣ, ꯖꯤ ꯑꯦꯁ ꯇꯤꯗ ꯀꯌꯥꯅꯣ, ꯑꯗꯩ ꯏꯟꯚꯣꯏꯁꯇ ꯀꯅꯥ ꯀꯅꯥ ꯆꯠꯈ꯭ꯔꯦ, ꯀꯣ ꯃꯅꯤꯄꯨꯔꯗꯗꯤ ꯀꯦꯁꯇ ꯂꯣꯏ ꯂꯧꯕꯅꯤꯅ ꯁꯤ ꯃꯄꯥꯡ ꯁꯤꯖꯤꯟꯅꯗꯕ ꯋꯥꯅꯤ. ꯍꯌꯦꯡꯋꯥꯏ ꯑꯥꯏ ꯇꯤ ꯑꯥꯔ ꯐꯥꯏꯜ ꯇꯧꯔꯝꯗꯥꯏꯗ ꯃꯃꯤꯡ ꯆꯠꯄꯅꯤ, ꯀꯣ ꯕꯦꯂꯦꯟꯁ ꯁꯤꯠ ꯄꯨꯔꯥ ꯑꯝꯇ ꯄꯨꯊꯣꯔꯛꯑꯔꯣꯏ, ꯀꯣ ꯕ꯭ꯂꯦꯛ ꯃꯅꯤ ꯂꯣꯏ ꯄꯥꯏꯔꯕꯅꯤꯅ. ꯑꯗꯒꯤ ꯏꯟꯀꯝ ꯇꯦꯛꯁ, ꯀꯣ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯍꯥꯏꯕ ꯑꯃ ꯂꯩ, ꯑꯗꯒꯤ ꯑꯃꯅ ꯅꯁꯥꯒꯤ ꯄꯔꯁꯣꯅꯦꯜ ꯇꯦꯛꯁ ꯍꯥꯏꯕ ꯑꯃ ꯂꯩ, ꯀꯣ ꯁꯤꯒꯤ ꯃꯌꯥꯝꯁꯤꯒꯤ ꯑꯩꯈꯣꯏꯅ ꯑꯦꯀꯥꯎꯟꯠꯁꯅ ꯇꯣꯉꯥꯟꯅ ꯑꯃ ꯑꯦꯀꯥꯎꯟꯇꯦꯟ ꯍꯥꯏꯅꯕꯗꯣ, ꯀꯣ ꯁꯣꯝꯒꯤ ꯂꯩꯕꯤꯔꯕ꯭ꯔꯥ. ꯑꯗꯒꯤ ꯑꯃꯨꯛ ꯑꯃꯅ R&D ꯑꯅ ꯑꯃꯈꯛ ꯂꯩ. ꯗꯤꯁ ꯏꯁ ꯋꯥꯠ ꯋꯤ ꯀꯣꯜ ꯑꯦꯁ ꯔꯤꯁꯔꯆ ꯑꯦꯟ ꯗꯦꯕꯂꯞꯃꯦꯟ ꯀꯧꯏꯀꯣ. ꯑꯩꯒꯤ ꯄ꯭ꯔꯗꯛꯁꯦ, ꯀꯣ ꯊꯥ 6 ꯈꯨꯗꯤꯡꯒꯤ ꯑꯩ ꯑꯅꯧ ꯑꯅꯧꯕ ꯄꯨꯊꯣꯔꯛꯀꯅꯦꯕ. ꯀꯩꯒꯤꯅꯣ, ꯃꯤꯑꯣꯏꯕꯁꯦ ꯑꯍꯣꯡꯕ ꯅꯥꯏꯌꯦꯕ. ꯑꯩꯅ ꯑꯗꯨꯝ ꯄꯥꯝꯕꯁꯦ ꯑꯗꯨꯝ ꯄꯥꯝꯃꯤ ꯍꯥꯏꯕ ꯂꯩꯇꯦꯕ. ꯃꯊꯪ ꯆꯍꯤꯗ ꯁꯤꯃꯨꯛ ꯄꯥꯝꯃꯛꯀꯅꯤ, ꯑꯩ ꯔꯤꯁꯔꯆ ꯇꯧꯕ ꯂꯦꯞꯄ ꯌꯥꯔꯣꯏ, ꯑꯗꯒꯤ ꯗꯦꯕꯂꯞꯃꯦꯟ ꯑꯅꯧ ꯑꯅꯧꯕ ꯑꯩ ꯄꯨꯊꯣꯛꯇꯕ ꯌꯥꯔꯣꯏꯕ. ꯀꯩꯒꯤꯅꯣ, ꯃꯌꯥꯝ ꯅꯤꯡꯁꯤꯡꯕꯤꯌꯨꯀꯣ, ꯅꯣꯀꯤꯌꯥ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤꯁꯦ one of the top notch companies in the world. ꯃꯌꯥꯝ ꯅꯤꯡꯁꯤꯡꯕꯤꯌꯨ, ꯅꯣꯀꯤꯌꯥ ꯀꯃꯥꯏꯅ ꯐꯦꯜ ꯑꯣꯏꯈꯤꯒꯦ ꯍꯥꯏꯕꯗꯣ, ꯀꯣ this is a big giant company especially in cell phone, ꯃꯣꯕꯥꯏꯜ ꯐꯣꯟꯗ ꯃꯣꯏꯃꯨꯛ ꯐꯥꯎꯕ ꯃꯇꯝ ꯑꯃꯗ ꯂꯩꯔꯝꯗꯦꯀꯣ, ꯃꯌꯥꯝꯁꯨ ꯈꯪꯕꯤꯔꯝꯒꯅꯤꯗ.
ꯅꯣꯀꯤꯌꯥ ꯄꯥꯏꯗꯕꯕꯨ ꯂꯩꯕ꯭ꯔꯅꯦ ꯁꯤ ꯌꯧꯕꯤꯔꯤꯁꯤꯕꯣ 1600 ꯐꯦꯟꯁ ꯌꯥꯎꯗ꯭ꯔꯣ ꯃꯌꯥꯝ ꯅꯣꯀꯤꯌꯥꯒ ꯑꯝꯇ ꯄꯥꯏꯅꯔꯛꯇꯕ꯭ꯔꯣ ꯇꯜꯂꯦ ꯅꯣꯏ ꯀꯥꯡꯕꯨꯁꯦ ꯀꯣ ꯄꯪꯁꯥꯎꯗ ꯁꯥꯎꯖꯜꯂꯛꯑꯦ ꯑꯩ ꯀꯔꯤ ꯔꯥꯟ ꯂꯩꯔꯒꯦ ꯅꯣꯏ ꯑꯗꯨꯝ ꯁꯥꯎꯕꯤꯔꯤꯁꯤꯕꯣ ꯅꯣꯛꯄꯒ ꯑꯝꯇ ꯎꯗꯦ ꯅꯣꯏ ꯀꯥꯡꯕꯨꯁꯦ ꯃꯌꯥꯝ ꯅꯣꯀꯤꯌꯥ ꯄꯥꯏꯕꯒ ꯑꯝꯇ ꯌꯥꯎꯗꯕ꯭ꯔꯣ ꯅꯣꯏ ꯀꯥꯡꯕꯨꯁꯦ ꯑꯦꯅꯤꯋꯟ ꯅꯣꯀꯤꯌꯥ C2 ꯄꯥꯏꯔꯤ ꯄꯥꯏꯔꯤ 1100 ꯄꯥꯏꯔꯤ ꯀꯣ ꯑꯇꯣꯞꯄꯗꯤ ꯄꯥꯏꯔꯦ ꯍꯥꯏꯁꯦ ꯑꯣꯀꯦ ꯃꯃꯥ ꯍꯣꯏꯒꯤ ꯄꯥꯏꯔꯛꯏ ꯀꯣ ꯁ꯭ꯅꯦꯛ ꯒꯦꯝ ꯁꯥꯟꯅꯕꯩ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯁꯥꯟꯅꯩ ꯕꯣꯜꯒ ꯌꯥꯝ ꯁꯥꯟꯅꯗꯥꯏꯅꯦ ꯕꯣꯜ ꯑꯅꯝ ꯌꯥꯎꯕꯗꯣ ꯁꯨꯝ ꯇꯥꯔꯛꯄꯗꯣ ꯇꯥꯔꯛꯑꯒ ꯁꯨꯃꯥꯏꯅ ꯊꯩꯕ ꯑꯃ ꯂꯩꯗꯥꯏꯅꯦ ꯊꯩꯔ ꯀꯥꯕꯗꯣ ꯑꯣꯀꯦ ꯑꯗꯨꯅ ꯌꯦꯡꯉꯣꯕ ꯑꯩꯒꯤ ꯀꯝꯄꯅꯤꯗ ꯀꯩꯒꯨꯝꯕ ꯑꯩꯅ ꯁꯤ R&D ꯌꯥꯎꯔꯛꯇ꯭ꯔꯒꯗꯤ ꯑꯩ ꯁꯤꯒꯤꯅꯤꯀꯣ ꯃꯅꯤꯄꯨꯔꯗ ꯁꯤꯒꯨꯝꯕꯁꯤꯗꯤ ꯑꯩ ꯄꯥꯡꯁꯨ ꯊꯦꯡꯅꯗꯦ ꯑꯗꯣ R&D ꯈꯔ ꯋꯛ ꯇꯧ ꯗꯤꯕꯂꯞ ꯇꯧꯅꯕ ꯍꯣꯠꯅꯔꯣ ꯔꯤꯁꯔꯆ ꯇꯧꯔꯣ ꯑꯅꯧ ꯑꯅꯧꯕ ꯀꯃꯥꯏꯅ ꯄꯨꯊꯣꯔꯛꯀꯅꯤ ꯑꯗꯨꯒ ꯌꯦꯡꯉꯣ ꯑꯦꯄꯜꯁꯤꯅ ꯊꯣꯡꯉꯨꯔꯤꯗꯣ ꯁꯦꯝꯁꯨꯡꯁꯤꯅ ꯊꯣꯡꯉꯨꯔꯤꯗꯣ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯃꯣꯇꯣꯔꯣꯂꯥ ꯀꯥꯏꯅ ꯂꯩꯔꯝꯗ꯭ꯔꯣ ꯊꯥꯏꯅ ꯌꯥꯝ ꯐꯥꯎꯔꯝꯗ꯭ꯔꯣ ꯃꯣꯇꯣꯔꯣꯂꯥꯒꯤ B3 ꯀꯥꯏꯅ ꯁꯨꯃꯥꯏꯅ ꯐꯣꯜꯗꯤꯡꯒ ꯍꯥꯡꯗꯣꯛꯄꯗ ꯌꯥꯝ ꯐꯖꯕꯅꯤ ꯐꯖꯗ꯭ꯔꯣ ꯊꯥꯏꯅ ꯀꯩꯅꯣ ꯃꯣꯇꯣꯔꯣꯂꯥ ꯃꯇꯝꯗ ꯅꯣꯀꯤꯌꯥꯅ ꯁꯣꯝꯗ ꯀꯤ ꯄꯦꯗ ꯇꯧꯔꯤꯀꯥꯟꯗ ꯑꯦꯄꯜ ꯑꯣꯏꯅ ꯀꯩꯅꯣ ꯇꯧꯈ꯭ꯔꯦꯗꯅ ꯕꯇꯟ ꯑꯝꯇꯪꯒ ꯌꯥꯎꯔꯀꯥꯟꯗ ꯁ꯭ꯀ꯭ꯔꯤꯟꯗ ꯂꯣꯏ ꯄꯣꯛꯈ꯭ꯔꯦꯗꯅ ꯁꯤꯁꯤꯅ ꯃꯣꯏꯅ ꯔꯤꯁꯔꯆ ꯑꯦꯟ ꯗꯦꯕꯂꯞꯃꯦꯟ ꯌꯥꯝ ꯇꯧꯔꯛꯄ ꯅꯣꯀꯤꯌꯥꯒꯤ ꯃꯄꯨꯁꯦ ꯀꯞꯄꯅꯦꯕ ꯑꯩ ꯀꯩꯒꯤꯅꯣ ꯑꯩꯅ ꯐꯦꯜ ꯑꯣꯏꯁꯦ ꯑꯩ ꯀꯩꯝꯇ ꯂꯥꯟꯈꯤꯕꯁꯨ ꯂꯩꯇꯦ ꯀꯣ ꯑꯩꯅ ꯃꯤꯉꯣꯟꯗ ꯑꯔꯥꯟꯕ ꯑꯃꯁꯨ ꯇꯧꯔꯨꯕ ꯅꯠꯇꯦ ꯃꯥꯔꯀꯦꯠꯅ ꯊꯣꯃꯛꯄꯩꯅꯤꯀꯣ ꯎꯄꯥꯏ ꯂꯩꯇ꯭ꯔꯤꯗꯣ ꯃꯥꯏꯁꯦ ꯁꯝꯇꯥꯏꯝꯁ ꯌꯦꯡꯉꯨꯅꯦ ꯅꯣꯏ ꯅꯣꯀꯤꯌꯥꯒꯤꯅꯦ ꯁꯨꯝ ꯅꯣꯀꯤꯌꯥꯒꯤ CEO ꯒꯤ ꯃꯥꯒꯤ ꯏꯚꯦꯟ ꯂꯥꯁꯇꯒ ꯍꯥꯏꯔꯝꯕꯗꯣꯀꯣ ꯃꯣꯏ ꯅꯣꯀꯤꯌꯥ ꯐꯦꯜ ꯑꯣꯏꯈ꯭ꯔꯤꯁꯦ ꯋꯥꯔꯜꯁꯦ ꯃꯣꯏ ꯗꯣꯃꯤꯅꯦꯠ ꯇꯧꯔꯝꯃꯤꯅꯦꯕ ꯀꯣ ꯑꯗꯣ ꯁꯤꯗꯩꯅꯤꯀꯣ ꯃꯌꯥꯝ ꯁꯣꯏꯈ꯭ꯔꯤꯗꯣ ꯑꯗꯨꯅ ꯁꯣꯝꯅꯁꯨ ꯄꯣꯠ ꯌꯣꯜꯂꯣ ꯐꯤ ꯌꯣꯜꯂꯣ ꯑꯦꯅꯤ ꯑꯃ ꯌꯣꯜꯂꯛꯄ ꯃꯇꯝꯗ ꯀꯣ ꯃꯇꯝꯁꯤꯒ ꯆꯥꯅꯕ ꯏꯟꯖꯥꯡ ꯅꯥꯄꯤꯗ ꯑꯣꯏꯒꯦꯔꯥ ꯐꯤꯗ ꯑꯣꯏꯒꯦꯔꯥ ꯈꯣꯡꯎꯞꯇ ꯑꯣꯏꯒꯦꯔꯥ ꯔꯤꯁꯔꯆ ꯇꯧꯕ ꯂꯦꯞꯀꯅꯨ ꯃꯥꯔꯀꯦꯠꯇ ꯍꯧꯖꯤꯛ ꯃꯤꯅ ꯀꯔꯤ ꯄꯥꯝꯃꯤꯅꯣ ꯀꯩꯗꯧꯔꯤꯅꯣ ꯈꯣꯠꯂꯤꯅꯣ ꯅꯪꯒꯤ ꯀꯝꯄ꯭ꯌꯨꯇꯔꯁꯤꯅ ꯀꯃꯥꯏꯅ ꯌꯣꯜꯂꯤ ꯀꯩꯗꯧꯔꯤ ꯍꯟꯖꯟ ꯁꯤꯒꯤꯗꯃꯛꯇ ꯇꯣꯉꯥꯟꯅ ꯑꯩꯈꯣꯏ ꯀꯥꯏꯊꯣꯛꯀꯗꯧꯅꯤ ꯄꯩꯁꯥ ꯀꯥꯏꯊꯣꯛꯀꯗꯧꯅꯤ ꯑꯗꯨꯒ ꯊꯥ ꯇꯔꯨꯛꯀꯤ ꯅꯪ ꯑꯅꯧꯕ ꯄ꯭ꯔꯗꯛ ꯑꯃ ꯗꯤꯕꯂꯞ ꯇꯧꯅꯕ ꯍꯣꯠꯅꯧ ꯅꯪꯒꯤ ꯇꯣꯉꯥꯟꯕ ꯑꯃ ꯑꯗꯩꯃꯨꯛ ꯅꯝꯕꯔ 7ꯗ ꯂꯤꯒꯦꯜ ꯍꯥꯏꯕ ꯑꯃ ꯂꯩꯀꯣ ꯂꯤꯒꯦꯜ ꯑꯦꯟ ꯀꯝꯄ꯭ꯂꯥꯏꯟꯁ ꯍꯥꯏꯁꯦ ꯃꯅꯤꯄꯨꯔꯗꯗꯤ ꯌꯥꯝ ꯊꯣꯛꯀꯅꯤ ꯁꯤꯁꯦꯀꯣ ꯑꯩꯅ ꯐꯤ ꯑꯃ ꯁꯥꯔꯦ ꯆꯞ ꯃꯥꯟꯅꯕ ꯐꯤ ꯑꯃ ꯇꯧꯈꯠꯂꯛꯑꯅꯤ ꯑꯩꯒꯤ ꯔꯦꯁꯇꯨꯔꯦꯟꯗ ꯆꯞ ꯃꯥꯟꯅꯕ ꯑꯃ ꯇꯧꯔꯦ ꯃꯥꯁꯨ ꯆꯞ ꯃꯥꯟꯅꯕ ꯑꯃ ꯇꯧꯈꯠꯂꯛꯅꯤ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯀꯔꯤꯝꯇ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗ ꯃꯥꯔꯛꯀꯅ ꯃꯌꯥꯝꯁꯨ ꯇꯥꯕꯤꯔꯝꯃꯅꯤ ꯀꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯌꯥꯝ ꯁꯣꯜꯂꯦ ꯌꯥꯝ ꯊꯤ ꯁꯣꯜꯂꯦ ꯂꯣ ꯁꯨꯠꯁꯦ ꯀꯌꯥ ꯇꯧꯅꯗꯦ ꯍꯧꯖꯤꯛ ꯌꯦꯡꯕꯤꯌꯨꯀꯣ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯑꯃ ꯄꯤꯖꯒꯦ ꯁꯣꯝꯅ ꯍꯧꯖꯤꯛ ꯌꯨꯇ꯭ꯌꯨꯕꯇꯅꯦ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯑꯣꯗꯤꯑꯣ ꯑꯝꯇ ꯍꯥꯞꯆꯤꯟꯕꯤꯌꯣꯕ ꯀꯣꯄꯤꯔꯥꯏꯠ ꯂꯥꯛꯀꯗ꯭ꯔꯥ ꯂꯥꯛꯑꯣꯏꯗ꯭ꯔꯥ ꯑꯝꯇ ꯍꯥꯏꯅꯁꯤ ꯐꯦꯁꯕꯨꯛꯇꯅꯦ ꯃꯣꯏꯒꯤ ꯏꯁꯩꯗꯨ ꯅꯠꯇꯕ ꯁꯣꯝꯅꯒ ꯐꯖꯩꯒ ꯍꯥꯏꯔꯒꯅꯦ ꯕꯦꯛꯒ꯭ꯔꯥꯎꯟ ꯃꯅꯤꯡꯗ ꯍꯥꯞꯄ ꯃꯇꯝꯗ ꯀꯣꯄꯤꯔꯥꯏꯠ ꯂꯥꯛꯄ꯭ꯔꯥ ꯂꯥꯛꯇꯕ꯭ꯔꯥ ꯑꯗꯨꯏꯗꯣ ꯂꯥꯛꯇ꯭ꯔꯥ ꯃꯤꯒꯤꯗꯤ ꯇꯦꯛꯅꯣꯂꯣꯖꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡꯉꯦꯕ ꯑꯩꯈꯣꯏꯒꯤ ꯂꯝꯗꯅ ꯀꯩꯗꯧꯋꯤ ꯃꯋꯥ ꯂꯧꯗꯕ ꯈꯪꯗꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯃꯥꯟꯗꯣꯒꯨꯝꯕ ꯄꯨꯂꯤꯁ ꯃꯆꯥ ꯃꯆꯥꯅꯅꯦ ꯆꯦꯛ ꯇꯧꯕ ꯃꯇꯝꯗ ꯑꯗꯨꯝ ꯇꯧꯔꯛꯀꯅꯤ ꯅꯪ ꯀꯝꯄꯅꯤꯒꯤ ꯑꯣꯅꯔ ꯑꯃ ꯑꯣꯏꯇꯥꯔꯒꯗꯤ ꯑꯗꯨꯒꯤ ꯒꯠꯁꯇꯨꯗꯤ ꯂꯩꯈꯥꯏꯕ ꯅꯪ ꯑꯩꯉꯣꯟꯗ ꯀꯩꯒꯤꯅꯣ ꯆꯦꯛ ꯇꯧꯔꯤꯗꯣ ꯑꯩꯒꯤ ꯂꯤꯒꯦꯜ ꯇꯤꯝ ꯍꯥꯟꯅ ꯋꯥꯔꯤ ꯁꯥꯟꯅꯧ ꯂꯣꯏꯔꯒ ꯋꯥꯔꯤ ꯁꯥꯟꯅꯧꯅ ꯍꯥꯏꯕꯀꯣ ꯀꯣ ꯃꯅꯤꯄꯨꯔꯗꯗꯤ ꯀꯩꯅꯣꯝ ꯇꯧꯕꯅꯤꯀꯣ ꯄꯨꯂꯤꯁꯈꯩꯁꯦ ꯑꯁ ꯅꯪ ꯇꯧ ꯌꯥꯗ ꯇꯧꯕ ꯍꯥꯏꯅ ꯂꯥꯎꯔꯛꯀꯅꯤꯕ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯂꯥꯎꯕ ꯌꯥꯔꯣꯏꯕ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯀꯩꯗꯧꯔꯛꯀꯅꯤ ꯀꯣ ꯑꯩꯒꯤ ꯂꯤꯒꯦꯜ ꯇꯤꯝꯒ ꯑꯩ ꯋꯥꯔꯤ ꯁꯥꯟꯅꯍꯟꯒꯅꯤꯕ ꯍꯧꯖꯤꯛ ꯅꯪꯅ ꯂꯨꯄꯥ 1,00,000 ꯀꯦꯁꯇ ꯄꯨꯕ ꯃꯇꯝꯗ ꯅꯪ ꯐꯔꯛ ꯇꯥꯅꯤ ꯀꯣ ꯑꯗꯩ ꯅꯪ ꯍꯧꯖꯤꯛ 1 crore ꯗꯒꯤꯅ 5 crore ꯐꯥꯎ ꯅꯪ ꯀꯦꯁꯇ ꯅꯪ ꯀꯥꯔꯗ ꯑꯝꯇ ꯍꯥꯞꯄ ꯆꯠꯂꯨꯅꯦ ꯉꯝꯒꯗ꯭ꯔꯥ ꯀꯣ ꯃꯇꯝꯗꯨꯗ ꯐꯔꯛ ꯌꯥꯝ ꯇꯥꯅꯤ ꯁꯤꯅ ꯂꯤꯒꯦꯜꯒꯤ ꯀꯝꯄ꯭ꯂꯥꯏꯟꯁ ꯂꯩꯒꯗꯕ ꯅꯦꯛꯁꯇ ꯀꯩꯅꯣ ꯅꯦꯛꯁꯇꯅ ꯃꯦꯅꯦꯖꯃꯦꯟ ꯍꯥꯏꯁꯦ ꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯦꯅꯤ ꯕꯤꯖꯤꯅꯦꯁ ꯇꯧꯕꯤꯔꯤꯕ ꯃꯌꯥꯝꯗꯣ ꯁꯤꯗ ꯂꯩꯕꯤꯌꯨ ꯀꯣ ꯕꯤꯖꯤꯅꯦꯁ ꯑꯣꯅꯔ ꯑꯣꯏꯒꯦꯔꯥ ꯑꯟꯇꯔꯄ꯭ꯔꯤꯅꯔ ꯑꯣꯏꯕꯤꯒꯦꯔꯥ ꯀꯣ ꯁꯨꯃꯥꯏꯅ ꯂꯩꯕꯤꯌꯨ ꯑꯗꯨ ꯑꯣꯏ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯌꯦꯡꯗꯣꯏꯁꯤ ꯌꯦꯡꯉꯣꯕ ꯀꯣ ꯃꯤꯅꯗꯤ ꯕꯤꯖꯤꯅꯦꯁ ꯑꯁꯦ ꯌꯥꯝ ꯂꯥꯏꯅ ꯍꯥꯏꯗ꯭ꯔꯥ ꯑꯩꯒꯤ ꯄ꯭ꯔꯗꯛꯁꯤꯅ ꯀꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯁꯣꯜꯕ ꯇꯧꯔꯤꯅꯣ ꯃꯥꯔꯀꯦꯇꯤꯡ ꯗ ꯃꯣꯁ ꯐꯥꯁꯇꯦꯁ ꯋꯦ ꯀꯣ ꯁꯦꯀꯦꯟꯗ ꯑꯩꯒꯤ ꯄ꯭ꯔꯗꯛꯁꯤꯕꯨ ꯀꯃꯥꯏꯅ ꯆꯠꯍꯜꯂꯛꯇꯣꯏꯅꯣ ꯑꯦꯗꯚꯔꯇꯤꯁꯃꯦꯟ ꯇꯧꯕ ꯇꯥꯕ ꯑꯦꯗꯚꯔꯇꯤꯁꯃꯦꯟ ꯍꯦꯛ ꯂꯣꯏꯕ ꯀꯩꯗꯧꯔꯛꯀꯅꯤ ꯃꯥꯔꯀꯦꯇꯤꯡ ꯇꯧꯔꯛꯀꯗꯕ ꯌꯥꯔꯕ ꯃꯥꯔꯀꯦꯇꯤꯡꯁꯤꯅ ꯀꯩꯅꯣ ꯑꯩꯒꯤ ꯑꯣꯐꯔꯁꯦ ꯀꯃꯥꯏꯅ ꯈꯪꯍꯜꯂꯛꯇꯣꯏꯅꯣ ꯑꯗꯨ ꯇꯧꯗꯣꯏꯅꯣ ꯑꯗꯥ ꯇꯧꯗꯣꯏꯅꯣ ꯃꯥꯔꯀꯦꯇꯤꯡ ꯍꯦꯛ ꯂꯣꯏꯈꯤꯕꯒ ꯁꯦꯜꯁ ꯇꯧꯔꯛꯀꯗꯕ ꯁꯤꯗꯅꯤꯀꯣ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯂꯥꯛꯏꯁꯤꯅ ꯁꯤ ꯂꯣꯏ ꯀꯥꯜꯂꯝꯃꯅꯤꯕꯀꯣ ꯁꯥꯔ ꯑꯩ ꯄꯩꯁꯥ ꯊꯣꯛꯄ ꯉꯝꯗ꯭ꯔꯦꯅ ꯀꯃꯥꯏꯅ ꯊꯣꯛꯇꯣꯏꯅꯣ ꯅꯪ ꯁꯤꯁꯦ ꯑꯝꯇꯁꯨ ꯍꯩꯇꯅ ꯀꯣ ꯁ꯭ꯄꯦꯁꯂꯤ ꯑꯆꯧ ꯑꯆꯧꯕ ꯃꯅꯤꯄꯨꯔꯒꯤ ꯀꯝꯄꯅꯤꯁ ꯈꯔ ꯂꯩ ꯀꯣ ꯑꯗꯨꯁꯨ ꯑꯩꯈꯣꯏꯗ ꯁꯤꯗ ꯂꯥꯛꯑꯦꯕ ꯁꯦꯀꯦꯟꯗ ꯁꯦꯜꯁꯦ ꯂꯥꯛꯑ ꯃꯇꯨꯡꯗ ꯀꯁꯇꯃꯔꯁꯦ ꯑꯃꯨꯛ ꯀꯃꯥꯏꯅ ꯄꯦꯜꯍꯟꯗꯣꯏꯅꯣ
ꯀꯣ ꯑꯗꯒꯤ ꯀꯃꯥꯏꯅ ꯁꯦꯇꯤꯁꯐꯦꯛꯁꯟ ꯀꯃꯥꯏꯅ ꯐꯪꯍꯟꯗꯣꯏꯅꯣ ꯑꯁꯤꯁꯤꯅ ꯑꯣꯄꯔꯦꯁꯟꯁ ꯀꯥꯡꯕꯨꯁꯤꯅ ꯀ꯭ꯂꯥꯏꯟꯠ ꯐꯣꯔ ꯁꯛꯁꯦꯁ ꯋꯥꯛ ꯇꯧꯔꯛꯀꯗꯕ ꯄꯣꯠ ꯌꯣꯜꯂ ꯂꯣꯏꯕ ꯅꯠꯇꯕ ꯑꯗꯒꯤ ꯑꯦꯀꯥꯎꯟ ꯄꯩꯁꯥꯒꯤ ꯍꯤꯁꯥꯞ ꯄꯥꯕꯁꯤꯅ ꯀꯅꯥꯅ ꯄꯥꯕꯤꯅꯤ ꯅꯪꯒꯤ ꯑꯦꯀꯥꯎꯟꯇꯦꯟꯒꯗꯤ ꯂꯩꯔꯕ ꯅꯠꯇ꯭ꯔꯒ ꯅꯪ ꯀꯦꯁꯇ ꯁꯨꯝ ꯇꯥꯜꯂꯤꯔꯥ ꯑꯗꯒꯤ ꯅꯦꯛꯁꯇ ꯑꯃꯨꯛ R&D ꯑꯩꯒꯤ ꯄ꯭ꯔꯗꯛꯁꯤꯒꯤ ꯃꯇꯥꯡꯗ ꯊꯤꯖꯤꯟꯗꯅ ꯈꯣꯠꯆꯟꯗꯅ ꯀꯝꯄꯤꯇꯤꯇꯔꯁ ꯃꯌꯥꯝꯗꯨꯅ ꯀꯃꯥꯏꯅ ꯇꯧꯕ ꯈꯣꯠꯄ ꯁꯤ ꯊꯤꯕꯤꯔꯕ꯭ꯔꯥ ꯁꯣꯝꯒꯤꯅꯦ ꯍꯥꯏꯕꯗ ꯄꯨꯂꯤꯁꯅ ꯍꯌꯦꯡꯋꯥꯏ ꯐꯥ ꯂꯥꯛꯄ ꯃꯇꯝꯗ ꯁꯣꯝꯕꯨ ꯀꯟꯕꯤꯅꯕ ꯃꯤ ꯂꯩꯔꯕ꯭ꯔꯥ ꯅꯪꯒꯤꯅꯦ ꯍꯥꯏꯕꯗ ꯀꯅꯥ ꯂꯩꯒꯦ ꯑꯝꯇ ꯍꯥꯏꯅꯁꯤꯅꯦ ꯀꯣ ꯂꯤꯒꯦꯜꯁꯦ ꯁꯝꯅꯧ ꯀꯣ ꯁꯤ ꯁꯝꯅꯗꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯕꯤꯖꯤꯅꯦꯁ ꯇꯧ ꯇꯥꯔꯦ ꯅꯪꯉꯣꯟꯗ ꯍꯌꯦꯡꯋꯥꯏ ꯃꯤꯅ ꯐꯨꯔꯛꯄꯗ ꯑꯣꯏꯒꯦꯔꯥ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯇꯧꯔꯛꯄ ꯃꯇꯝꯗ ꯂꯤꯒꯦꯜꯒꯤ ꯃꯤ ꯑꯗꯨꯝ ꯇꯠꯅ ꯑꯗꯨꯝ ꯂꯩꯗꯅ ꯅꯛꯁꯟꯅꯔ ꯂꯩꯌꯣꯕ ꯅꯪꯗꯣ ꯁꯦꯐ ꯑꯣꯏꯅꯕ ꯑꯗꯒꯤ ꯂꯥꯁꯇ ꯃꯦꯅꯦꯖꯃꯦꯟ ꯀꯣ ꯑꯗꯨꯅ ꯕꯤꯖꯤꯅꯦꯁ ꯑꯣꯅꯔꯈꯩꯗꯤ ꯌꯨꯝ ꯁꯥꯕ ꯃꯇꯝꯗ ꯁꯤꯁꯦ ꯌꯨꯝꯒꯤ ꯁ꯭ꯀꯤꯜꯁ ꯉꯥꯛꯇꯅꯦꯕ ꯑꯌꯥꯝꯕꯅ ꯅꯪꯒꯤ ꯊꯕꯛꯇꯤ ꯁꯤ ꯈꯛꯇꯅꯦꯕ ꯃꯈꯥꯒꯤꯁꯦ ꯃꯦꯅꯦꯖꯃꯦꯟ ꯍꯥꯏꯁꯦ ꯀꯣ ꯌꯥꯔꯕ ꯂꯥꯁꯁꯦ ꯁꯤ ꯅꯪꯅꯦꯕ ꯁꯤꯁꯦ ꯅꯪꯒꯤ ꯌꯨꯝ ꯑꯃ ꯆꯦꯛꯀꯤ ꯌꯨꯝ ꯑꯃ ꯁꯥꯕ ꯃꯇꯝꯗꯅꯦ ꯅꯪ ꯇꯥꯏꯜꯁ ꯊꯥꯔꯣꯏꯀꯣ ꯅꯪꯅ ꯆꯦꯛ ꯁꯨꯔꯣꯏꯀꯣ ꯅꯪꯅ ꯖꯨꯒꯥꯂꯤ ꯑꯣꯏꯔꯣꯏꯀꯣ ꯅꯪꯅ ꯃꯩꯒꯤ ꯐꯤꯠꯇꯤꯡ ꯄꯥꯜꯂꯣꯏ ꯅꯪꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯄꯦꯟꯇꯤꯡ ꯇꯧꯔꯣꯏꯕ ꯅꯪꯗꯤ ꯀꯩꯗꯧꯅꯤ ꯅꯪꯗꯤ ꯄꯩꯁꯥ ꯄꯨꯊꯣꯔꯛꯑꯅꯤ ꯑꯗꯨꯏ ꯃꯆꯨꯗꯣ ꯑꯝꯇ ꯁꯪꯕꯤꯌꯨꯅꯦ ꯁꯤ ꯇꯥꯏꯜꯁ ꯁꯨꯃꯥꯏꯅ ꯇꯧꯅꯦ ꯔꯪꯗꯣ ꯁꯤ ꯇꯩꯕꯤꯌꯨꯅꯦ ꯍꯥꯏꯔꯛꯇꯣꯏꯅꯦꯕ that's what we call as entrepreneur or business owner ꯑꯩꯅ business owner ꯑꯣꯏꯔꯒ ꯊꯕꯛꯁꯨ ꯑꯩꯅ ꯁꯨꯕ ꯑꯗꯒꯤ ꯑꯦꯗꯚꯔꯇꯤꯁꯃꯦꯟꯁꯨ ꯑꯩꯅ ꯇꯧꯕ ꯃꯥꯔꯀꯦꯇꯤꯡꯁꯨ ꯑꯩꯅ ꯇꯧꯕ ꯁꯦꯜꯁꯁꯨ ꯑꯩꯅ ꯇꯧꯕ ꯊꯕꯛꯁꯨ ꯑꯩ ꯂꯣꯏ ꯀꯣꯏꯆꯦꯟ ꯆꯦꯟ ꯂꯩꯕ ꯑꯦꯀꯥꯎꯟꯁꯨ ꯑꯩꯅ ꯑꯃꯨꯛ ꯁꯨꯕ ꯄ꯭ꯔꯗꯛꯁꯨ ꯑꯃꯨꯛ ꯊꯤꯕ ꯑꯗꯨ business owner ꯅꯠꯇꯦ that's not what we call as entrepreneur or business owner ꯑꯗꯨꯅ ꯁꯤꯒꯤꯁꯦ ꯇꯤꯝ ꯑꯣꯏꯅ ꯐꯖꯅ ꯋꯥꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯒ꯭ꯔꯣ ꯀꯌꯥꯝ ꯊꯨꯅꯤ ꯈꯪꯕ꯭ꯔꯥ ꯁꯨꯔ ꯄꯤꯛꯆꯔ ꯋꯥꯅꯤ we have product and problem solve product already ꯂꯩꯖꯔꯦ advertisement ꯂꯩꯖꯔꯦ marketing ꯂꯩꯖꯔꯦ sales ꯂꯩꯖꯔꯦ operations ꯂꯩꯖꯔꯦ account ꯂꯩꯖꯔꯦ R&D ꯑꯩ ꯂꯩꯔꯦ legal ꯂꯩꯖꯔꯦ ꯑꯗꯒꯤ management ꯂꯩꯖꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯤꯅ ꯆꯍꯤ ꯑꯃꯗ ꯇꯧꯕ ꯉꯝꯕ ꯄꯣꯠꯇꯣ ꯑꯩ ꯊꯥ 2ꯗ ꯇꯧꯔꯛꯇꯣꯏꯅꯦꯕ ꯀꯩꯒꯤꯅꯣ ꯑꯩ ꯇꯤꯝ ꯂꯩꯌꯦꯕ ꯑꯗ ꯁꯣꯝꯅꯁꯨ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯃꯇꯝꯗ ꯄꯩꯁꯥ ꯆꯪꯉꯦ ꯍꯥꯏꯗꯣ ꯌꯥꯏ ꯌꯥꯕꯤꯌꯨ ꯑꯗꯣ ꯑꯍꯥꯟꯕ ꯍꯧꯔꯛꯄ ꯃꯇꯝꯗ ꯑꯩꯁꯨ ꯑꯥꯔꯃꯤ ꯑꯣꯏꯅ ꯋꯥꯟ ꯃꯦꯟ ꯑꯥꯔꯃꯤ ꯑꯣꯏꯅ ꯇꯧꯔꯛꯏ ꯋꯦ ꯕꯦꯛ ꯏꯟ 2015-16ꯗ ꯑꯗꯨꯅ ꯃꯌꯥꯝ ꯕꯤꯖꯤꯅꯦꯁ ꯇꯧꯕꯁꯦ ꯃꯌꯥꯝ ꯂꯥꯏꯗꯕꯅꯤ ꯑꯗꯨꯅ ꯕꯤꯖꯤꯅꯦꯁꯁꯦ ꯍꯧꯗ꯭ꯔꯤꯀꯥꯟꯗꯅꯦ ꯑꯩꯗꯤ ꯁ꯭ꯀꯤꯜꯁ ꯍꯥꯟꯅ ꯍꯩꯅꯤꯡꯉꯦꯕ ꯀꯩꯒꯨꯝꯕ ꯅꯪꯅ ꯁꯣꯝꯗ ꯁ꯭ꯀꯤꯜꯁ ꯈꯔ ꯍꯩ ꯇꯥꯔꯒꯗꯤ ꯄꯩꯁꯥ ꯅꯨꯡꯁꯥ ꯑꯩ ꯊꯣꯛꯅꯕ ꯑꯩ ꯇꯥꯛꯆꯒꯦꯕ ꯑꯗꯨꯒ ꯁꯤꯗ ꯑꯩꯅ ꯃꯍꯥꯔꯥꯅꯤꯅ ꯍꯥꯏꯗꯣ ꯁꯤꯁꯤꯅꯦꯕ ꯗꯤꯁ ꯏꯁ ꯋꯥꯠ ꯋꯤ ꯀꯣꯜ ꯑꯦꯁ ꯃꯥꯔꯀꯦꯇꯤꯡ ꯑꯦꯟ ꯑꯦꯗꯚꯔꯇꯤꯁꯃꯦꯟ ꯁꯤꯁꯤꯅ ꯑꯩꯈꯣꯏꯅ ꯅꯣꯏꯅ ꯉꯁꯤ ꯋꯦꯕꯤꯅꯥꯔꯗ ꯂꯥꯛꯄꯤꯔꯤꯁꯦ ꯅꯣꯏ ꯁꯤ ꯍꯩꯅꯕꯅꯦꯕ ꯀ꯭ꯋꯤꯟ ꯍꯥꯏꯁꯦ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯑꯦꯗꯚꯔꯇꯤꯁꯃꯦꯟ ꯍꯩꯈ꯭ꯔꯕ ꯑꯦꯅꯤ ꯄ꯭ꯔꯗꯛ ꯑꯃ ꯃꯄꯥꯟꯗ ꯊꯥꯗꯣꯛꯄ ꯍꯩꯔꯛꯑꯕ ꯁꯤ ꯂꯦꯝ ꯃꯥꯡꯉꯣꯏꯗꯧꯅꯤ ꯁꯦꯀꯦꯟꯗ ꯃꯥꯔꯀꯦꯇꯤꯡ ꯐꯖꯅ ꯍꯩꯔꯛꯑꯕ ꯁꯤ ꯂꯦꯝ ꯃꯥꯡꯉꯔꯣꯏ ꯑꯗꯣ ꯅꯤꯡꯊꯧꯁꯤ ꯁꯤꯅ ꯅꯤꯡꯊꯧ ꯀꯧꯏꯀꯣ ꯀꯤꯡꯁꯤꯅ ꯗꯤꯁ ꯏꯁ ꯋꯥꯠ ꯋꯤ ꯀꯣꯜ ꯑꯦꯁ ꯅꯤꯡꯊꯧ ꯑꯗꯒꯤ ꯁꯤꯒꯤ ꯑꯣꯄꯔꯦꯁꯟꯁꯤꯅ ꯀꯩ ꯀꯧꯏ ꯁꯦꯅꯥꯄꯇꯤꯅ ꯍꯥꯏꯕꯗꯣ ꯁꯦꯅꯥꯄꯇꯤꯅꯤ ꯁꯤꯒꯤ ꯀꯩꯅꯣꯁꯤꯅ ꯑꯗꯒꯤ ꯁꯤꯁꯤꯅ ꯑꯩꯈꯣꯏꯅ ꯑꯦꯀꯥꯎꯟꯁꯤꯅ ꯀꯩ ꯀꯧꯏ ꯅꯪꯒꯤ ꯀꯩꯅꯣ ꯇꯧꯔꯤꯗꯣ ꯅꯪꯒꯤ ꯕ꯭ꯂꯠ ꯂꯥꯏꯟ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯅꯪꯒꯤ ꯃꯔꯤ ꯍꯥꯞꯄꯣꯕ ꯑꯩꯒꯤꯁꯨ ꯑꯩꯒꯤ ꯑꯦꯀꯥꯎꯟꯇꯦꯟꯁꯦ ꯑꯩ ꯅꯨꯄꯤ ꯂꯩ ꯑꯩ ꯅꯨꯄꯤꯁꯦ CFOꯅꯤ ꯑꯗꯨꯒ ꯄꯩꯁꯥꯒꯤ ꯍꯤꯁꯥꯞ ꯑꯩꯈꯣꯏꯒꯤ ꯇꯤꯝꯒꯕꯨꯗꯤ ꯄꯥꯏ ꯑꯃꯒꯁꯨ ꯄꯥꯏ ꯑꯗꯣ ꯑꯩꯒꯤ ꯃꯔꯤ ꯍꯥꯞꯀꯅꯤꯕ ꯄꯩꯁꯥꯒꯤ ꯃꯇꯥꯡꯗ ꯑꯩ ꯃꯤ ꯊꯥꯖꯗꯦꯕꯀꯣ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯃꯤ ꯍꯥꯞꯀꯅꯤ ꯄꯩꯁꯥꯒꯤ ꯃꯇꯥꯡꯗ ꯑꯩ ꯀꯝꯄꯅꯤꯒꯤ ꯑꯦꯅꯤ ꯑꯣꯏꯔꯁꯨꯅꯣ ꯑꯩ ꯕ꯭ꯂꯠ ꯂꯥꯏꯟ ꯍꯥꯞꯄꯛꯀꯅꯤ ꯁꯤꯗ ꯅꯦꯛꯁ R&D ꯔꯤꯁꯔꯆ ꯑꯦꯟ ꯗꯤꯕꯂꯞꯃꯦꯟꯗꯅꯅꯦ ꯅꯪꯁꯨ ꯑꯗꯨꯝ ꯊꯥꯗꯣꯛꯑꯣꯕ ꯅꯪꯗꯤ ꯁꯥꯏꯟꯇꯤꯁꯅꯦꯕ you have to think ꯑꯩ ꯀꯝꯄ꯭ꯌꯨꯇꯔꯁ ꯃꯌꯥꯝꯅ ꯀꯃꯥꯏꯅ ꯇꯧꯋꯤ ꯃꯣꯏꯅ ꯀꯃꯥꯏꯅ ꯌꯣꯜꯂꯤ ꯀꯩꯗꯧꯏ ꯁꯤꯅ ꯑꯗꯨꯝ ꯊꯥꯗꯔꯁꯨ ꯌꯥꯏ ꯁꯦꯀꯦꯟꯗ ꯂꯤꯒꯦꯜ ꯀꯝꯄ꯭ꯂꯥꯏꯟꯁ ꯂꯣꯌꯔ ꯑꯃ ꯐꯖꯅ ꯈꯪꯅꯧ ꯅꯪꯒꯤ ꯄꯔꯁꯅꯦꯜ ꯑꯣꯏꯒꯦꯔꯥ ꯑꯃ ꯅꯪ ꯁꯣꯛꯄ ꯌꯥꯗꯕ ꯃꯤꯅ ꯐꯨꯕꯗ ꯑꯣꯏꯒꯦꯔꯥ ꯃꯤꯅ ꯆꯩꯕꯗ ꯑꯣꯏꯒꯦꯔꯥ ꯅꯪ ꯂꯣ ꯈꯪꯉꯛꯑꯒꯗꯤ ꯅꯪ ꯊꯦꯡꯅꯕ ꯉꯝꯃꯛꯑꯅꯤꯕ ꯃꯤꯅ ꯆꯒꯠ ꯇꯧꯕ ꯉꯝꯃꯛꯑꯔꯣꯏ ꯀꯅꯥꯒꯨꯝꯕ ꯑꯃ ꯅꯉꯣꯟꯗ ꯐꯨꯕ ꯆꯩꯕ ꯄꯨꯂꯤꯁꯅ ꯐꯥꯕ ꯂꯣꯁꯨ ꯈꯪꯕ ꯃꯊꯧ ꯇꯥꯏ ꯅꯪ ꯈꯪꯉꯣ ꯍꯥꯏꯕ ꯅꯠꯇꯕ ꯅꯪꯕꯨ ꯅꯪꯒꯤ ꯋꯥꯔꯛꯄ ꯃꯇꯝꯗ ꯀꯟꯕꯤꯅꯕ ꯊꯥ ꯈꯨꯗꯤꯡꯒꯤ ꯄꯩꯁా ꯊꯤꯌꯨ ꯍꯥꯏꯕ ꯅꯠꯇꯦ ꯅꯪꯒꯤ ꯗꯔꯀꯥꯔ ꯂꯩꯔꯀꯥꯟꯗ ꯋꯥ ꯇꯥꯅꯧꯕ ꯃꯣꯏꯅ ꯍꯥꯏꯔꯛꯇꯣꯏꯁꯦ ꯀꯦꯁ ꯇꯧꯒꯦꯗ ꯍꯥꯏꯔꯛꯀꯅꯤ ꯁꯤ ꯁꯨꯡꯌꯥ ꯌꯥꯔꯨꯅꯨꯀꯣ ꯁꯨꯡꯌꯥ ꯌꯥꯔꯨꯅꯨ ꯀꯩ ꯍꯥꯏꯅꯤ ꯉꯝꯅꯤ ꯉꯥꯛꯇ ꯍꯥꯏꯔꯛꯀꯅꯤꯕ ꯑꯩꯗꯤ ꯀꯃꯥꯏꯅ ꯍꯪꯉꯤ ꯈꯪꯕ꯭ꯔꯥ ꯅꯪ ꯀꯦꯁ ꯍꯧꯖꯤꯛꯐꯥꯎꯗ ꯀꯌꯥꯝ ꯄꯣꯔꯒꯦꯅ ꯑꯗꯩ ꯏꯀꯥꯏꯈ꯭ꯔꯅꯤꯕ ꯍꯥꯏꯔꯛꯑꯔꯣꯏꯗꯩꯗꯤ ꯅꯪ ꯍꯧꯖꯤꯛꯐꯥꯎꯗ ꯀꯦꯁ ꯀꯌꯥꯝ ꯄꯣꯒꯦꯅꯗꯪ ꯍꯪꯉꯣ ꯎꯀꯤꯜ ꯃꯌꯥꯝꯗ ꯑꯁ ꯑꯩ ꯌꯥꯝꯗꯦꯗ 2-3ꯇ ꯉꯥꯏꯔꯤ ꯂꯣꯏꯔꯕꯅꯤ ꯑꯗꯨꯗ ꯅꯪ ꯀꯦꯁ ꯀꯌꯥꯝ ꯀꯥꯏꯗꯤ ꯍꯪꯉꯨꯅꯣꯕ ꯑꯗꯒꯤ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯄꯗ ꯅꯪꯒꯤ ꯑꯁꯦꯡꯕ ꯔꯣꯜꯗꯤ ꯁꯤ ꯂꯩꯔꯦꯕ ꯁꯣꯝꯅ ꯑꯟꯇꯔꯄ꯭ꯔꯤꯅꯔꯅꯦꯅ ꯀꯧꯕꯤꯔꯤꯕ ꯕꯤꯖꯤꯅꯦꯁ ꯑꯣꯅꯔꯅꯦꯅ ꯀꯧꯕꯤꯔꯤꯕ ꯅꯪꯅ ꯂꯣꯏꯅꯃꯛ ꯇꯧꯗꯧ ꯅꯠꯇꯦꯕ ꯌꯨꯝ ꯑꯃ ꯁꯥꯕ ꯃꯇꯝꯗ ꯅꯪ ꯂꯣꯏꯅꯃꯛ ꯁꯥꯔꯝꯃꯣꯏ you have to do is ꯂꯣꯏꯅꯃꯛ ꯑꯍꯩꯕ ꯃꯌꯥꯝꯗꯣ ꯅꯪ ꯂꯣꯏ ꯀꯧꯔꯝꯃꯅꯤꯕ ꯑꯗꯨꯒ ꯅꯪ ꯌꯨꯝ ꯁꯥꯂꯝꯃꯅꯤꯕ
ꯁꯥꯗ꯭ꯔꯣ ꯄꯤꯁ ꯕꯥꯏ ꯄꯤꯁꯇꯣ ꯂꯣꯏ ꯄꯨꯁꯜꯂꯝꯃꯅꯤ ꯁꯤ ꯁꯥꯔꯣ ꯁꯤ ꯇꯧꯔꯣ ꯁꯤ ꯁꯥꯔꯣ ꯁꯤ ꯇꯧꯔꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯒꯅꯤꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯨꯔꯗ ꯑꯩꯈꯣꯏꯅ ꯃꯦꯟ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯇꯥꯛꯏꯁꯦ ꯀꯣ ꯍꯧꯖꯤꯛꯁꯦ ꯁ꯭ꯀꯤꯜꯁ ꯍꯥꯟꯅ ꯇꯥꯛꯄꯅꯦꯕ ꯁ꯭ꯀꯤꯜꯁ ꯍꯩꯇ꯭ꯔꯒꯗꯤ ꯑꯦꯅꯤ ꯄ꯭ꯔꯗꯛ ꯑꯃ ꯅꯪ ꯃꯥꯔꯀꯦꯠꯇ ꯌꯣꯟꯕ ꯍꯩꯔꯣꯏꯕ ꯁꯣꯏ ꯍꯩꯔꯣꯏꯌꯦ ꯀꯣ ꯁꯤ ꯍꯩꯔꯣ ꯄ꯭ꯔꯗꯛ ꯑꯃ ꯄꯨꯊꯣꯛꯑꯣ ꯃꯤꯒꯤ ꯑꯣꯏꯒꯦꯔꯥ ꯅꯪꯒꯤ ꯑꯣꯏꯒꯦꯔꯥ ꯑꯃ ꯂꯩꯖꯔꯅꯤ ꯑꯦꯗꯚꯔꯇꯤꯁꯃꯦꯟ ꯅꯪ ꯐꯖꯅ ꯍꯩꯇꯕ ꯌꯥꯔꯣꯏ ꯃꯥꯔꯀꯦꯇꯤꯡ ꯅꯪ ꯐꯖꯅ ꯍꯩꯇꯕ ꯌꯥꯔꯣꯏ ꯁꯦꯜꯁ ꯑꯃ ꯅꯪ 100% ꯁꯤ ꯅꯤꯡꯊꯧꯅꯤ ꯀꯣ ꯑꯣꯄꯔꯦꯁꯟꯁꯤꯅ ꯁꯦꯅꯥꯄꯇꯤ bahubali halido ꯁꯦꯅꯥꯄꯇꯤ ꯅ ꯍꯥꯠꯄꯅꯤꯀꯣ ꯃꯅꯤꯡꯗꯩ ꯇꯥꯅ ꯊꯤꯜꯂꯤꯗꯣ ꯑꯗꯨꯅ ꯁꯦꯅꯥꯄꯇꯤ ꯂꯤꯡꯗ꯭ꯔꯕ ꯅꯤꯡꯊꯧ ꯃꯁꯥ ꯁꯣꯜꯂꯦ ꯀꯣ ꯅꯪꯒꯤ ꯌꯨꯝꯗꯨꯗ ꯁꯦꯅꯥꯄꯇꯤ ꯑꯔꯤꯡꯕ ꯑꯃ ꯍꯥꯞꯀꯗꯧꯅꯤ ꯑꯗꯨ ꯍꯥꯞꯄ ꯉꯝꯗ꯭ꯔꯒꯗꯤ ꯗꯨꯀꯥꯟ ꯐꯝꯒꯦꯔꯥ ꯈꯣꯡꯎꯞ ꯌꯣꯟꯉ ꯑꯗꯨꯝ ꯁꯤꯔꯦ ꯑꯣꯄꯔꯦꯁꯟꯁ ꯑꯁꯤꯗ ꯂꯣꯏ ꯂꯩꯔꯦ ꯅꯪꯅ ꯍꯧꯖꯤꯛ ꯕꯤꯖꯤꯅꯦꯁ ꯇꯧꯒꯦꯅ ꯈꯜꯂꯤꯗꯣ ꯅꯪꯒꯤ ꯁꯦꯅꯥꯄꯇꯤ ꯑꯔꯤꯡꯕ ꯑꯃ ꯂꯩꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏ ꯂꯩꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏꯗꯒꯤ ꯋꯥꯏꯕ ꯌꯥꯅꯤ ꯅꯪꯒꯤ ꯁꯦꯅꯥꯄꯇꯤ ꯑꯐꯕ ꯑꯩꯉꯣꯟꯗ ꯂꯩꯕꯈꯩꯗꯤ ꯂꯣꯏ ꯂꯧꯖꯧ ꯀꯣ ꯑꯗꯨꯅ ꯁꯤꯁꯤꯅ ꯃꯌꯥꯝꯅ ꯕꯤꯖꯤꯅꯦꯁ ꯇꯧꯒꯦꯅ ꯈꯜꯂꯤꯗꯣ ꯀꯣ ꯍꯥꯟꯅ ꯁꯤꯒꯤ ꯗꯥꯏꯒ꯭ꯔꯥꯝꯁꯦ ꯍꯥꯟꯅ ꯃꯨꯟꯅ ꯌꯦꯡꯉꯣ ꯑꯩ ꯄ꯭ꯔꯗꯛ ꯂꯩꯔꯦ ꯑꯣꯀꯦ ꯒꯨꯗ ꯇꯨ ꯒꯣ ꯑꯩ ꯍꯧꯖꯤꯛ ꯑꯦꯗꯚꯔꯇꯤꯁꯃꯦꯟ ꯇꯧꯗꯣꯏꯅꯤ ꯑꯩ ꯍꯧꯖꯤꯛ ꯃꯥꯔꯀꯦꯇꯤꯡ ꯇꯧꯗ ꯌꯥꯔꯣꯏ ꯁꯦꯜꯁ ꯇꯧꯔꯛꯇꯕ ꯌꯥꯔꯣꯏ ꯑꯩ ꯍꯧꯖꯤꯛ ꯑꯣꯄꯔꯦꯁꯟ ꯁꯦꯅꯥꯄꯇꯤ ꯂꯤꯡꯅ ꯂꯩꯔꯛꯇꯕ ꯌꯥꯔꯣꯏ ꯃꯊꯪꯗ ꯑꯩ ꯑꯦꯀꯥꯎꯟꯁꯦ ꯀꯩꯅꯣ ꯅꯨꯡꯇꯤꯒꯤ ꯍꯤꯁꯥꯞ ꯀꯅꯥ ꯄꯥꯕꯤꯗꯣꯏꯅꯣ ꯑꯍꯥꯟꯕꯗꯤ ꯅꯪ ꯉꯝꯈꯤꯅꯤ ꯆꯍꯤ ꯑꯃꯅꯤꯗꯤ ꯀꯣ ꯅꯪ ꯉꯝꯃ ꯅꯪ ꯖꯤ ꯑꯦꯁ ꯇꯤ ꯍꯩꯕ꯭ꯔꯥ ꯍꯩꯔꯝꯗꯧ ꯃꯥꯟꯗꯦ ꯀꯣ ꯑꯦꯀꯥꯎꯟꯇꯤꯡ ꯍꯩꯕ꯭ꯔꯥ ꯐꯖꯅ ꯄꯩꯁꯥ ꯀꯃꯥꯏꯅ ꯁꯦꯞ ꯇꯧꯍꯟꯒꯅꯤ ꯏꯟꯀꯝ ꯇꯦꯛꯁ ꯀꯃꯥꯏꯅ ꯊꯤꯔꯛꯀꯅꯤ ꯀꯣ ꯁꯤꯗ ꯑꯗꯨꯝ ꯃꯊꯥ ꯁꯥꯗꯧꯔꯕꯅꯦ ꯑꯗꯨꯅ ꯊꯥ ꯑꯃꯒꯤ ꯂꯨꯄꯥ 1,000 ꯂꯨꯄꯥ 500 ꯄꯤꯊꯣꯛꯑꯒꯅꯦ ꯅꯪꯒꯤ ꯑꯦꯀꯥꯎꯟ ꯐꯖꯅ ꯁꯨꯍꯜꯂꯣ ꯄꯩꯁꯥ ꯂꯩꯇ꯭ꯔꯒꯗꯤ ꯂꯨꯄꯥ 500ꯗ ꯑꯦꯀꯥꯎꯟꯇꯦꯟ ꯂꯩꯀꯣ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯦꯟ ꯈꯛꯇꯪꯒꯤ ꯑꯣꯏꯅ ꯑꯗꯣ R&Dꯁꯤꯗꯤ ꯀꯣ ꯊꯤꯖꯤꯟꯕ ꯁꯨꯡꯂꯦꯞ ꯂꯦꯞꯄ ꯌꯥꯔꯣꯏ ꯁꯤꯃ ꯑꯗꯨꯒ ꯂꯤꯒꯦꯜ ꯀꯝꯄ꯭ꯂꯥꯏꯟꯁ ꯑꯃ ꯂꯩꯔꯣ ꯚꯦꯔꯤ ꯚꯦꯔꯤ ꯏꯝꯄꯣꯔꯇꯦꯟ ꯑꯗꯨꯒ ꯂꯥꯁ ꯅꯣꯠ ꯕꯠ ꯗ ꯂꯤꯁ ꯅꯪꯗꯤ ꯀꯩꯗꯧꯔꯛꯀꯅꯤ ꯑꯍꯩꯕ ꯃꯌꯥꯝꯗꯣ ꯅꯪ ꯂꯣꯏ ꯂꯧꯁꯜꯂꯣꯕ ꯇꯥꯗ ꯑꯩ ꯌꯨꯝ ꯑꯃ ꯁꯥꯗꯣꯔꯤ ꯇꯥꯗꯒꯤ ꯎꯗꯣ ꯑꯝꯇ ꯄꯨꯕꯤꯔꯛꯎ ꯇꯥꯏꯜꯁ ꯑꯝꯇ ꯄꯨꯕꯤꯔꯛꯎ ꯃꯩ ꯐꯤꯠꯇꯤꯡꯗꯣ ꯑꯝꯇ ꯄꯨꯕꯤꯔꯛꯎ ꯅꯆꯥꯒꯤ ꯌꯨꯝꯁꯦ ꯐꯖꯕ ꯑꯃ ꯁꯥꯕꯤꯌꯣꯅ ꯁꯥꯔꯀꯥꯟꯗ ꯅꯪ ꯉꯁꯤ ꯇ꯭ꯔꯣꯐꯤꯁꯦ ꯂꯧꯗꯣꯏ ꯅꯠꯇ꯭ꯔꯣ ꯅꯪꯒꯤ ꯌꯨꯝ ꯑꯃꯅ ꯗꯦꯠꯁ ꯋꯥꯠ ꯋꯤ ꯗꯨ ꯗ ꯕꯤꯖꯤꯅꯦꯁ